ꯍꯧꯖꯤꯛꯇꯤ ꯀꯥꯔꯣꯡ ꯑꯗꯨ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯃꯇꯣꯜꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯅꯐꯝ ꯃꯍꯥꯛꯀꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠꯆꯩ ꯀꯌꯥ ꯑꯗꯨ ꯃꯃꯥꯡ ꯑꯗꯨꯗ ꯊꯦꯟꯗꯨꯅ ꯊꯝꯈ꯭ꯔꯤ ꯌꯥꯡꯀꯣꯛ ꯊꯛꯇꯅꯤ ꯍꯥꯞꯂꯤꯕꯁꯤ ꯌꯥꯡꯀꯣꯛ ꯃꯊꯛ ꯑꯗꯨꯗ ꯍꯥꯞꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯑꯁꯤꯅꯤ ꯀꯕꯣꯀꯩꯒꯤ ꯃꯇꯨ ꯈꯔ ꯑꯃꯁꯨ ꯌꯥꯎꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯌꯦꯟꯊꯧ ꯃꯇꯥꯡ ꯇꯔꯦꯠꯁꯨ ꯌꯥꯎꯏ ꯑꯇꯣꯞꯄ ꯁꯥꯕꯧ ꯃꯇꯨ ꯑꯃꯗꯤ ꯃꯩꯇꯥꯜ ꯑꯁꯤꯕ ꯈꯔ ꯑꯃꯁꯨ ꯌꯥꯎꯔꯤ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯀꯥꯔꯣꯡ ꯑꯗꯨ ꯃꯩ ꯆꯨꯈꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯄꯥꯈꯤꯕ ꯂꯥꯏꯔꯤ ꯑꯃ ꯐꯥꯛꯇꯣꯔꯛꯂꯝꯃꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯁꯦꯅꯥ ꯀꯥꯡꯗꯅ ꯑꯁꯨꯃꯛ ꯌꯦꯡꯂꯛꯄꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯆꯥꯡꯌꯦꯡ ꯇꯧꯒꯗꯧꯔꯤꯕꯁꯤꯒꯤ ꯃꯔꯝꯗ ꯌꯥꯎꯕ ꯁꯦꯅꯥ ꯑꯗꯨ ꯀꯥꯡꯂꯛꯂꯝꯃꯤ ꯑꯁꯤꯗ ꯂꯩꯔꯤ ꯃꯁꯤ ꯍꯦꯛꯇꯃꯛ ꯆꯥꯡꯌꯦꯡ ꯇꯧꯕ ꯇꯥꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯏꯁꯥꯃꯛ ꯀꯕꯣꯀꯩ ꯑꯣꯟꯒꯗꯕꯅꯤ ꯑꯗꯨꯒ ꯀꯕꯣꯀꯩ ꯑꯁꯤꯁꯨ ꯆꯨꯝꯅꯒꯤ ꯀꯕꯣꯀꯩ ꯃꯥꯟꯅꯗꯕ ꯀꯕꯣꯀꯩ ꯑꯃꯗꯤ ꯑꯣꯏꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯥꯡꯑꯣ ꯂꯪꯗꯥꯏ ꯑꯁꯤ ꯂꯧꯔꯕꯗꯤ ꯁꯒꯣꯜ ꯊꯧꯕ ꯂꯥꯏ ꯅꯍꯥꯛꯄꯨꯗꯤ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕꯗꯤ ꯉꯝꯂꯒꯅꯤ ꯆꯤꯠꯆꯥ ꯀꯔꯤ ꯑꯩꯒꯤ ꯂꯥꯏꯔꯤꯛꯀꯤ ꯁꯦꯅꯥ ꯑꯁꯤꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯁꯦꯅꯥ ꯀꯥꯡꯕꯗ ꯐꯪꯗ꯭ꯔꯤꯕꯁꯤꯕꯨ ꯍꯧꯖꯤꯛꯇꯗ ꯑꯩꯅ ꯐꯛꯂꯝꯕ ꯁꯦꯅꯥ ꯑꯗꯨꯕꯨ ꯑꯣꯏꯔꯕꯣꯏ ꯅꯤꯡꯕꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯦꯅꯥ ꯑꯁꯤꯅ ꯍꯪꯉꯣꯏ ꯑꯣꯟꯕꯒꯤ ꯁꯦꯅꯥ ꯑꯗꯨꯅꯤ ꯑꯗꯨꯗꯤ ꯀꯕꯣꯀꯩ ꯑꯣꯟꯕꯒꯤ ꯁꯦꯅꯥ ꯑꯗꯨꯅ ꯀꯗꯥꯏꯗ ꯌꯥꯎꯈ꯭ꯔꯕ꯭ꯔꯥ ꯑꯩꯅ ꯄꯨꯊꯣꯔꯛꯂꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯁꯣꯏꯔꯦꯗꯅ ꯃꯁꯤꯗꯗꯤ ꯀꯕꯣꯀꯩ ꯑꯣꯟꯕꯒꯤ ꯁꯦꯅꯥ ꯑꯗꯨ ꯁꯣꯏꯗꯅ ꯌꯥꯎꯔꯝꯂꯔꯣꯏ ꯉꯥꯏꯍꯥꯛꯇ ꯂꯩꯔꯕꯗꯤ ꯀꯨꯝꯃꯩ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯒ ꯃꯤ ꯂꯣꯏꯅꯃꯛ ꯍꯟꯅꯔꯛꯂꯒꯅꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯀꯥꯔꯣꯡ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯣꯟꯅꯔꯝꯗꯨꯅ ꯑꯗꯨꯃꯛ ꯃꯍꯥꯛꯅ ꯀꯕꯣꯀꯩ ꯑꯣꯟꯕꯒꯤ ꯂꯥꯏꯔꯤꯛ ꯌꯥꯎꯕꯗꯣ ꯂꯧꯕ ꯏꯃꯨꯡ ꯇꯝꯅ ꯆꯪꯉꯛꯏ ꯂꯧꯔꯒ ꯃꯄꯥꯟꯂꯪꯗ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇ ꯐꯝꯂꯝꯕ ꯁꯨꯃꯥꯡ ꯃꯇꯣꯜꯒꯤ ꯖꯒꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯈꯤꯜꯂꯒ ꯐꯝꯃꯒ ꯂꯩꯔꯝꯂꯤꯕꯗꯣ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯀꯥꯔꯣꯡꯒꯤ ꯃꯁꯥ ꯑꯗꯨ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ ꯀꯅꯥꯅꯣ ꯑꯩꯅ ꯂꯥꯏ ꯈꯣꯏꯔꯝꯐꯝ ꯃꯄꯥꯁꯤꯗ ꯐꯝꯂꯤꯕꯁꯤꯕꯨ ꯇꯝꯕ ꯀꯅꯥꯅꯣ ꯆꯠꯂꯣ ꯅꯍꯟꯐꯝꯗ ꯍꯟꯈ꯭ꯔꯣ ꯅꯥꯇꯦꯐꯝꯗ ꯇꯦꯔꯣ ꯂꯥꯏ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤ ꯏꯃꯥꯡꯗ ꯂꯦꯞꯂꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯃꯥꯏꯊꯤꯕ ꯐꯪꯒꯅꯤ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯕꯗꯤ ꯊꯋꯥꯏ ꯁꯤꯡꯖꯦꯜ ꯅꯈꯨꯕꯥꯛꯇ ꯍꯥꯞꯄꯒ ꯆꯤꯟꯖꯈ꯭ꯔꯣ ꯆꯠꯂꯣ ꯄꯔꯞ ꯆꯠꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯥꯔꯣꯡ ꯃꯈꯣꯡ ꯈꯣꯡꯊꯥꯡ ꯑꯗꯨ ꯁꯥꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯡꯉꯛꯏ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯄꯗ ꯍꯧꯖꯤꯛꯇ ꯃꯨꯁꯤꯟ ꯃꯨꯅ ꯈꯤꯜꯂꯒ ꯐꯝꯂꯝꯕ ꯑꯗꯨ ꯆꯦꯡꯃꯥꯡ ꯃꯥꯡꯈꯤꯔꯝꯃꯤ ꯍꯦꯔꯥ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ ꯂꯛꯅꯔꯤꯕ꯭ꯔꯥ ꯀꯥꯟꯅꯗꯦ ꯑꯩꯒꯤ ꯃꯤꯠꯇ ꯃꯁꯤꯟ ꯃꯔꯥꯡ ꯎꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯀꯕꯣꯀꯩ ꯑꯣꯟꯕꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯄꯨꯊꯣꯔꯛꯂꯕꯅꯤꯅ ꯆꯥꯡꯌꯦꯡ ꯇꯧꯕ ꯍꯧꯔꯒꯦ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯅ ꯆꯥꯡꯌꯦꯡ ꯇꯧꯕꯗ ꯈꯖꯤꯛꯇꯪꯗꯤ ꯁꯥꯁꯤ ꯇꯦꯡꯕꯥꯟꯕ ꯍꯧꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯑꯩꯅ ꯌꯦꯡꯁꯤꯟꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯗꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯇꯧꯔꯒꯅꯤ ꯑꯗꯨꯒ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯄꯨꯝꯕꯁꯤꯕꯨ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯛꯀꯗꯧꯔꯤꯕ ꯁꯒꯣꯜ ꯊꯧꯕ ꯂꯥꯏ ꯅꯍꯥꯛꯅ ꯁꯥꯐꯣꯡꯂꯛꯇ꯭ꯔꯤꯉꯩ ꯑꯩꯅ ꯃꯥꯏꯊꯤꯕ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯔꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯔꯣꯡ ꯃꯃꯥꯡꯗ ꯊꯝꯂꯤꯕ ꯌꯥꯡꯀꯣꯛ ꯊꯛꯇ ꯍꯥꯞꯄ ꯀꯕꯣꯀꯩꯒꯤ ꯃꯇꯨ ꯈꯨꯖꯣꯛ ꯑꯃ ꯂꯩꯔꯤꯕꯗꯨ ꯁꯠ ꯂꯥꯎꯅ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯃꯆꯤꯜ ꯃꯄꯥꯗꯨꯗ ꯊꯝ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯁꯦꯅꯥ ꯑꯗꯨ ꯀꯥꯡꯂꯕ ꯃꯇꯨꯡ ꯀꯕꯣꯀꯩ ꯑꯣꯟꯕꯒꯤ ꯂꯩꯔꯣꯜ ꯑꯗꯨ ꯁꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯀꯥꯔꯣꯡ ꯃꯆꯤꯜꯗ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯀꯌా ꯑꯗꯨ ꯁꯣꯟꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕ ꯂꯥꯏꯁꯣꯜ ꯑꯁꯤ ꯁꯣꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏ ꯌꯨꯝ ꯑꯁꯤ ꯑꯀꯣꯏꯕꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃ ꯎꯔꯨ ꯂꯩꯔꯒ ꯁꯤꯠꯆꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯥꯔꯣꯡ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨꯗ ꯑꯗꯨꯃꯛ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯖꯔꯤ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯦ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯑꯗꯣꯝꯗ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯈꯣꯟꯖꯦꯜꯗ ꯂꯥꯀꯧ ꯀꯧꯔꯛꯄꯒꯤ ꯃꯈꯣꯜ ꯀꯌꯥ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯀꯥꯔꯣꯡ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯁꯨ ꯆꯥꯡꯌꯦꯡ ꯑꯁꯤ ꯇꯧꯔꯨꯕꯅ ꯃꯔꯝ ꯑꯣꯏ ꯀꯔꯤꯁꯨ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯣꯛꯇꯦ ꯃꯍꯥꯛꯅ ꯇꯧꯔꯤꯕꯗꯨꯗ ꯑꯗꯨꯃꯛ ꯄꯨꯛꯅꯤꯡ ꯆꯪꯂꯒ ꯇꯧꯖꯔꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯕ ꯌꯨꯝ ꯑꯗꯨꯁꯨ ꯊꯣꯡ ꯑꯗꯨ ꯃꯊꯟꯇ ꯁꯦꯕꯥꯛ ꯐꯪꯅ ꯍꯥꯡꯗꯣꯛꯆꯔꯛꯏ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔ ꯏꯃꯨꯡ ꯇꯝꯅ ꯆꯪꯈꯤꯕꯒꯤ ꯒ꯭ꯔꯣꯡ ꯂꯥꯎꯅ ꯆꯦꯟꯁꯤꯟꯈꯤꯕꯒꯤ ꯃꯈꯣꯜꯁꯨ ꯀꯥꯔꯣꯡꯒꯤ ꯅꯥꯄꯗ ꯇꯥꯔꯛꯏ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯉꯁꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤ ꯈꯔ ꯃꯈꯩꯗꯤ ꯍꯧꯖꯤꯜꯂꯨꯔꯤ ꯃꯥꯏ ꯄꯥꯛꯂꯒꯅꯤ ꯈꯪꯂꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯇꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯑꯁꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯇꯧꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤꯕꯅ ꯑꯗꯨꯃꯛ ꯃꯃꯥꯏ ꯑꯗꯣ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯦꯡꯉꯤ ꯂꯦꯇꯔꯟꯒꯤ ꯃꯉꯥꯜ ꯑꯗꯨꯗ
ꯍꯥꯟꯅ ꯌꯦꯡꯊꯣꯛꯇꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯈꯨꯜꯂꯥꯛꯄ ꯄꯥꯏꯊꯧꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯃꯍꯥꯛꯀꯤ ꯏꯃꯨꯡꯗꯒꯤ ꯇꯥꯔꯛꯂꯝꯃꯤ ꯑꯁꯨꯝꯅꯅꯤ ꯀꯧꯔꯛꯂꯤꯕꯗꯣ ꯀꯥꯔꯣꯡ ꯅꯍꯥꯛꯅ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯑꯩ ꯎꯕ꯭ꯔꯥ ꯇꯨꯡ ꯍꯟꯅ ꯌꯦꯡꯊꯣꯔꯛꯎ ꯑꯩꯁꯤ ꯎꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯊꯕꯥꯛ ꯃꯌꯥꯏ ꯑꯁꯤꯗ ꯏꯍꯣ ꯍꯣꯅ ꯏ ꯀꯌꯥ ꯆꯦꯟꯊꯔꯛꯂꯤꯕꯁꯤ ꯇꯥꯕ꯭ꯔꯥ ꯅꯍꯥꯛꯅ ꯃꯈꯥ ꯆꯠꯊꯔꯒ ꯂꯩꯔꯣꯜ ꯇꯤꯔꯣꯜ ꯀꯌꯥꯗꯨ ꯁꯣꯜꯂꯕꯗꯤ ꯈꯨꯜ ꯑꯁꯤ ꯃꯔꯨ ꯃꯔꯥ ꯐꯛꯅ ꯃꯥꯡꯈꯤꯕ ꯇꯥꯔꯤ ꯃꯀꯣꯛ ꯌꯥꯎꯗꯕ ꯁꯒꯣꯜ ꯊꯧꯕ ꯂꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯨꯗꯨꯝ ꯂꯣꯏꯅ ꯆꯜꯂꯒꯅꯤ ꯀꯥꯔꯣꯡ ꯉꯥꯏꯈꯣ ꯀꯥꯔꯣꯡ ꯋꯥꯍꯩ ꯀꯌꯥ ꯑꯁꯤ ꯍꯥꯏ ꯑꯃꯨꯛꯁꯨ ꯈꯥꯡꯅ ꯅꯣꯛꯏ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯪꯒꯣꯜ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯄꯥꯏꯊꯧꯒꯤ ꯁꯛꯂꯣꯟ ꯂꯧ ꯀꯣꯏꯆꯦꯟ ꯆꯦꯟꯅꯒ ꯁꯥꯟꯅꯔꯛꯂꯝꯃꯤ ꯇꯧꯔꯤꯕ ꯄꯨꯝꯕꯁꯤ ꯀꯥꯔꯣꯡꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯥꯏꯊꯤꯅꯕꯒꯤꯗꯃꯛ ꯇꯧꯔꯛꯂꯤꯕꯅꯤ ꯑꯁꯦꯡꯅꯃꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯥꯛꯂꯒ ꯇꯧꯈꯤꯕ ꯅꯠꯇꯦ ꯃꯍꯩ ꯑꯁꯤ ꯆꯥꯡꯌꯦꯡ ꯇꯧꯕꯗ ꯐꯠꯇꯕ ꯂꯥꯏ ꯀꯌꯥꯅ ꯃꯊꯤ ꯐꯣꯡꯂꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯥꯔꯣꯡ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯅꯥ ꯃꯊꯨꯝꯗ ꯍꯥꯞꯇꯦ ꯍꯧꯖꯤꯛꯇꯤ ꯆꯥꯡꯌꯦꯡ ꯀꯌꯥ ꯑꯗꯨ ꯃꯊꯪ ꯑꯁꯨꯃꯛ ꯆꯠꯊꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯔꯣꯝꯗꯅ ꯀꯝꯗꯧꯔꯤ ꯈꯨꯜꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗꯅꯤ ꯄꯥꯈꯪ ꯂꯩꯁꯥ ꯀꯌꯥ ꯑꯗꯨ ꯃꯄꯨꯛꯅꯤꯡꯒꯤ ꯅꯨꯡꯁꯤꯖꯕꯗꯨ ꯅꯨꯄꯤꯅ ꯅꯤꯄꯥꯗ ꯅꯤꯄꯥꯅ ꯅꯨꯄꯤꯗ ꯐꯣꯡꯗꯣꯛꯆꯔꯝꯃꯤ ꯑꯃꯠꯇ ꯀꯤ ꯍꯪꯒꯣꯏꯅꯗꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯐꯝꯕ ꯌꯥꯎ ꯂꯦꯞꯄ ꯌꯥꯎ ꯀꯨꯝꯍꯩ ꯑꯗꯨꯕꯨ ꯌꯦꯡꯉꯤ ꯄꯥꯈꯪ ꯂꯩꯁꯥ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤ ꯆꯤꯔꯣꯜꯅꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤꯕꯗꯨꯅꯤ ꯃꯈꯣꯏꯅ ꯌꯦꯡꯂꯤꯕꯁꯤ ꯈꯨꯜꯂꯥꯛꯄꯤꯅ ꯃꯪꯒꯣꯜꯗ ꯂꯦꯞ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯦꯡ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯉꯁꯤꯒꯤ ꯀꯨꯝꯍꯩ ꯑꯁꯤꯗ ꯇꯤꯜꯂꯤꯕ ꯄꯥꯈꯪ ꯂꯩꯁꯥꯁꯤꯡ ꯑꯃꯗꯤ ꯇꯤꯜꯂꯤꯕ ꯑꯍꯜꯁꯤꯡ ꯈꯨꯜꯂꯥꯛꯄꯤ ꯑꯩꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯄꯥꯈꯪ ꯂꯩꯁꯥꯁꯤꯡꯒꯤ ꯑꯣꯏꯕ ꯀꯨꯝꯍꯩ ꯑꯁꯤ ꯑꯁꯤꯒꯨꯝꯂꯕ ꯁꯛꯈꯪꯅꯕꯒꯤ ꯑꯩꯅ ꯁꯤꯟꯖꯕꯅꯤꯗꯣ ꯉꯁꯤꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯃꯄꯨꯡ ꯐꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯅꯨꯡꯁꯤ ꯁꯤꯂꯣꯛꯅꯕꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛꯇꯤ ꯖꯒꯣꯏ ꯈꯨꯊꯦꯛꯇꯝ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟ ꯖꯒꯣꯏꯗꯨꯝ ꯑꯁꯨꯝꯅ ꯈꯨꯜꯂꯥꯛꯄꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯤꯂꯝꯂꯤꯕ ꯄꯥꯈꯪ ꯂꯩꯁꯥꯁꯤꯡ ꯑꯗꯨ ꯅꯤꯄꯥꯒꯤꯅ ꯅꯤꯄꯥ ꯅꯤꯄꯤꯒꯤꯅ ꯅꯤꯄꯤ ꯇꯣꯉꯥꯟ ꯄꯔꯦꯡ ꯁꯥꯟꯅ ꯂꯦꯞꯅꯔꯝꯃꯤ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯈꯨꯜ ꯑꯁꯤꯗ ꯇꯧꯈꯤꯕ ꯀꯨꯝꯍꯩ ꯑꯗꯨꯒꯨꯝ ꯉꯁꯤꯁꯨ ꯃꯆꯤꯜꯗ ꯏꯁꯩ ꯁꯛ ꯅꯨꯄꯤꯒꯤꯅ ꯅꯨꯄꯤ ꯀꯥꯡꯂꯨꯞꯀꯤ ꯏꯁꯩ ꯁꯛꯏ ꯅꯤꯄꯥꯒꯤꯅ ꯅꯤꯄꯥ ꯀꯥꯡꯂꯨꯞꯀꯤ ꯏꯁꯩ ꯁꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯃꯁꯥꯗꯨ ꯌꯥꯎꯅ ꯃꯈꯣꯏꯒꯤ ꯀꯥꯡꯂꯨꯞ ꯑꯁꯤꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯕ ꯍꯧꯔꯛꯂꯝꯃꯤ ꯇꯤꯜꯂꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯁꯨ ꯃꯤꯠ ꯊꯥꯅꯗꯕꯤ ꯑꯗꯨꯃꯛ ꯃꯆꯥ ꯃꯁꯨꯒꯤ ꯀꯨꯝꯍꯩꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯖꯔꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯀꯩ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯈꯣꯜ ꯑꯍꯧꯕ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯂꯛꯄꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯃꯆꯤꯜꯗ ꯏꯁꯩ ꯉꯪꯗꯨꯅ ꯁꯛꯑꯒ ꯂꯩꯔꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯈꯨꯜꯂꯥꯛꯄꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ ꯄꯥꯈꯪ ꯂꯩꯁꯥꯁꯤꯡ ꯅꯣꯡꯁꯤꯡꯒꯤ ꯐꯤꯕꯝ ꯑꯁꯤꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯑꯍꯣꯡꯕ ꯂꯥꯛꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯨꯝꯍꯩ ꯑꯁꯤ ꯃꯄꯨꯡ ꯐꯥꯅꯕ ꯇꯧꯔꯁꯤ ꯍꯧꯔꯣ ꯃꯈꯥ ꯆꯠꯊꯔꯣ ꯏꯁꯩ ꯁꯩꯌꯦꯛ ꯇꯝꯂꯣꯗꯣ ꯑꯁꯨꯝꯅ ꯈꯨꯜꯂꯥꯛꯄꯤꯅ ꯑꯃꯨꯛ ꯍꯥꯏꯔꯒ ꯈꯨꯕꯥꯛ ꯁꯦꯡꯒꯧ ꯇꯔꯥ ꯂꯣꯟꯗꯨꯅ ꯇꯤꯜꯂꯤꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯈꯨꯜ ꯑꯁꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯏꯆꯥ ꯏꯁꯨꯁꯤꯡ ꯑꯁꯤꯒꯤ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯌꯦꯡꯕ ꯂꯥꯛꯄꯤꯔꯤꯕꯁꯤꯡ ꯏꯆꯥ ꯏꯁꯨ ꯌꯥꯎꯗ꯭ꯔꯕꯁꯨ ꯀꯨꯝꯍꯩ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯗꯨꯃꯛ ꯇꯤꯜꯂꯒ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯈꯨꯜꯂꯥꯛꯄꯤꯅ ꯄꯥꯈꯪ ꯂꯩꯁꯥꯁꯤꯡ ꯑꯗꯨꯗ ꯏꯁꯩ ꯁꯛꯇꯨꯅ ꯖꯒꯣꯏ ꯁꯥꯔꯝꯕꯗꯣ ꯃꯈꯥ ꯆꯠꯊꯅꯕꯒꯤꯗꯃꯛ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯏꯁꯩ ꯁꯛ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝ ꯇꯧꯔꯝꯕꯗꯣ ꯃꯈꯥ ꯆꯠꯊꯔꯛꯂꯤ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯌꯦꯡꯂꯤꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯏꯁꯩ ꯑꯗꯨꯒꯤ ꯇꯥꯟꯊꯥ ꯍꯥꯞꯄꯤ ꯃꯇꯝ ꯑꯁꯤꯗ ꯈꯨꯜꯂꯥꯛꯄꯤꯒꯤ ꯃꯅꯤꯡ ꯑꯗꯣꯝꯗ ꯀꯩꯁꯨꯝ ꯁꯪꯗ ꯕꯣꯟꯗꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯥꯏꯇꯤ ꯑꯗꯨꯁꯨ ꯃꯌꯥꯝ ꯂꯥꯡꯅꯔꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯤ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯍꯥꯛ ꯑꯗꯣ ꯃꯃꯥꯅ ꯆꯥꯛ ꯊꯤꯜꯂꯝꯕꯗꯣ ꯆꯥꯔꯒ ꯍꯥꯏꯐꯦꯠ ꯎꯏꯊꯔꯨꯔꯕꯅꯤ ꯃꯍꯥꯛꯀꯤ ꯀꯩꯁꯨꯝ ꯁꯪꯉꯁꯒꯤ ꯃꯄꯥ ꯃꯊꯛ ꯑꯗꯣꯝꯗ ꯃꯤꯑꯣꯏ ꯈꯔ ꯑꯃꯁꯨ ꯈꯨꯜꯂꯥꯛꯄꯤꯒꯤ ꯃꯅꯥꯏ ꯃꯁꯜ ꯈꯔꯅ ꯁꯪꯉꯒ ꯂꯩꯔꯤ ꯄꯥꯏꯇꯤ ꯑꯗꯨ ꯑꯃꯨꯛꯇ ꯑꯣꯏꯕ ꯂꯣꯏꯔꯤ ꯃꯍꯥꯛꯁꯨ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗ ꯃꯁꯥꯗ ꯈꯪꯖꯔꯤ ngasi tawribasi kumhainiko adusu ngasi tawriba kumai asi khullasigi pakhang laisa kayagi sakhang nama numit ama sinbaduniko adudi aidi yawo phangdraba amukta maikaya shomna amukta onsimirao khulapigi manai masensing ai kariguma mata hangjagi khulapigi manai maselsing kaisum sangaduba sangliba makhoi singadusu hidak thaglaga do makhoi su nungai bo wari sadun leiri mathak adomda nipa amana kari tawre paite nahang naung matang asida pharak phuje leibasibo
ꯄꯥꯏꯇꯦꯅ ꯏꯌꯥꯝꯕ ꯑꯁꯣꯝꯗ ꯑꯃꯨꯛꯇ ꯂꯥꯛꯄꯤꯌꯣ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯪꯖꯒꯦ ꯇꯧꯕꯅꯤ ꯏꯌꯥꯝꯕ ꯅꯤꯄꯥꯗꯨꯅ ꯍꯪꯉꯨꯅꯦ ꯑꯩꯈꯣꯏꯁꯨ ꯑꯍꯥꯎ ꯍꯥꯎꯕ ꯍꯤꯗꯥꯛ ꯊꯛꯂꯤꯕꯁꯤꯅꯤ ꯅꯪꯕꯨ ꯍꯤꯗꯥꯛꯀ ꯊꯛꯅꯤꯡꯕ꯭ꯔꯅꯦ ꯂꯥꯟꯁꯤꯜꯂꯛꯎꯔꯣ ꯄꯥꯏꯇꯦꯅ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯏꯌꯥꯝꯕ ꯍꯤꯗꯥꯛ ꯊꯛꯀꯦ ꯍꯥꯏꯕ ꯅꯠꯇꯦꯗ ꯑꯗꯨ ꯉꯁꯤ ꯇꯤꯜꯂꯤꯔꯤꯕ ꯀꯨꯝꯍꯩ ꯑꯁꯤ ꯄꯥꯈꯪ ꯂꯩꯁꯥꯁꯤꯡꯒꯤ ꯀꯨꯝꯍꯩꯗꯨ ꯅꯠꯇꯕ꯭ꯔꯅꯤ ꯅꯤꯄꯥꯗꯨꯅ ꯃꯥꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯄꯥꯈꯪ ꯑꯣꯏꯔꯕꯁꯨ ꯀꯩꯁꯨꯝ ꯁꯪ ꯑꯁꯤꯗ ꯕꯣꯟꯗꯤ ꯑꯣꯏꯅ ꯂꯩꯔꯤ ꯅꯪꯅ ꯀꯔꯤ ꯇꯧꯔꯨꯒꯅꯤ ꯀꯩꯁꯨꯝ ꯁꯪ ꯑꯁꯤꯗꯒꯤ ꯊꯥꯗꯣꯔꯛꯄꯗꯗꯤ ꯅꯍꯥꯛ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕꯒꯤ ꯃꯇꯝꯁꯨ ꯌꯥꯝꯅ ꯍꯦꯟꯈ꯭ꯔꯒꯅꯤ ꯍꯧꯖꯤꯛ ꯌꯥꯝꯗ꯭ꯔꯕꯗ ꯅꯪ ꯆꯍꯤ 35 ꯁꯨꯒꯗꯕꯒꯤ ꯇꯧꯔꯝꯂꯒꯅꯤꯀꯣ ꯀꯥꯟꯅꯗꯦꯗ ꯄꯥꯏꯇꯤ ꯅꯍꯥꯛꯀꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯌꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕꯗꯤ ꯂꯛꯀꯅꯨꯀꯣ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯏꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯄꯥꯗꯣ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯂꯒ ꯑꯗꯨꯃꯛ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ ꯄꯥꯏꯇꯤ ꯑꯗꯨ ꯃꯊꯟꯗ ꯄ꯭ꯔꯣꯛ ꯆꯥꯛꯏ ꯀꯔꯤꯅꯣ ꯃꯥꯅꯤ ꯍꯥꯏꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯁꯛꯈꯪꯅꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯂꯤꯌꯥ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤ ꯃꯂꯤꯌꯥꯗꯣ ꯃꯗꯨ ꯃꯍꯥꯛꯁꯤ ꯁꯣꯏꯗꯅ ꯌꯥꯎꯔꯝꯂꯒꯅꯤ ꯃꯂꯤꯌꯥ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯎ ꯃꯂꯤꯌꯥ ꯑꯩꯕꯨ ꯀꯩꯁꯨꯝ ꯁꯪ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯄꯤꯔꯔꯣ ꯑꯩꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯤ ꯉꯁꯤꯁꯨ ꯅꯍꯥꯛꯀꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯐꯣꯡꯗꯣꯛꯆꯔꯒꯦ ꯑꯁꯨꯝꯅ ꯄꯥꯏꯇꯤ ꯑꯁꯤꯅ ꯂꯥꯏꯅꯨꯡ ꯀꯩꯁꯨꯝ ꯁꯪ ꯑꯁꯤꯗꯒꯤ ꯎꯔꯥꯎ ꯊꯔꯥꯎꯕ ꯍꯧꯔꯛꯂꯕꯗ ꯀꯩꯁꯨꯝ ꯁꯪ ꯑꯁꯤꯒꯤ ꯃꯄꯥꯜꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯂꯩꯔꯤꯕ ꯅꯤꯄꯥ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯈꯔ ꯌꯨ ꯍꯦꯟꯅ ꯉꯥꯎꯕ ꯅꯤꯄꯥ ꯑꯃꯅ ꯍꯦꯔꯥ ꯄꯥꯏꯇꯤ ꯑꯩꯈꯣꯏꯁꯨ ꯐꯅꯕ ꯉꯥꯡꯕꯅꯤ ꯈꯨꯂꯥꯛꯄꯤꯅꯁꯤ 이쿠타 시너이베 사이아시나 나남 따트리 파우 푸브 야라바니 하이드나 아야바 삐라바니 까나다보다 이보 나남 따트기로 얌나 하우누다 아이코이나 시다 아하우 사다는 ngayaktam hidak thakna ngau thokpa sida asuk yamni yeliba sibukarino nang matam koina kasum sangasida laigidabsu wali hawjik na hangna tawribadubo thokpasu yaroyabada 나라는 mapung pharaba nangnabo kariginone 말리아다보 낭나 아무 뭉시리브라네 뭉시라바시 오이로 이봉어 오이로 나하게 독바 아드막 라이요 후이덕이슈 헤나 한타라바 나학다보 말리아나 라이비가다바 나티 말리아드디 랑암강 한 루홍나바기 마땀 렙나 크라바니 낭기디 나멍나 파우 멍 루라가노 아시 하이드니 바마 코이마 셀라도 원신나라가 팍팍누이 마코이쇼 강이 랑암마시가 말리아가 하나 뭉신나라미 하이버기 와도 maram asina karim ka thaina adumak yoga ngawbani nisha khairuklibani makhoina hairiba sita abada kaisum sangadu laiba paiti adudi prok sak pa haib doirami kari maliyabu luhongna bagi matam lepre haiba ai maliyabu amukta unagi si kaisum sangasida maliyada kawru natragana ai ngahakta thoga unarabasi unajagi si ai ba amukta tharukpiyo asumne karo asumna paiti ado angawa phayamagum kana lauri kaisum sangdubu sangliba kaisum sangasibu sangliba yongau makhoi ahumadisu paiti gi matawasida khangna no i angawa haiduna su amuk sulaknai matama sida somnuna maliamari larangam misi yengnaduna pakhang laisabigi isai tawbado adumak sai maikai de lairiba kumai adubu yengleba ahal amal singadusu isai adugi tantha oi makhuba yaidna tan pinaраklami matamasida paitibu sangliba khulakpigi manai masal singadusu hidak aduna yamna ngaukhibana masado puba ngamdna adumak kaisum sangadugi mapalda longna haithakirami paiti adusu amuk toibu loiri kaisum sangadugi mathakta yamna sauraba akan yot kya kharibadu thaktok ngamgadabagi maungdani mahangna tawribasi makhut aduna kana mui adubu upai leiti amaromnara karong adusu ngasaidigi mahangna laishon chun kaya shon sangeng tawraklabado haujik phawba tawri laishon sonbado loigadabagi khajikta nga silaklaba mikop asida karong ado mamit ado masin marang oi lairik aduki mayek singna urakhiramdi laishon solamado saplepi kari matauno aigi sara tawraklibasibo karino ashuk loraba laishon nishon kaya shwalaklabada loiramdaigi khajikta ngairabasida aigi sada amuk ahong balaklibasibo misi kamai tawribano
ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯔꯣꯡ ꯃꯃꯤꯠ ꯃꯌꯦꯛꯁꯤꯡꯅ ꯎꯔꯛꯇ꯭ꯔꯤꯕꯗꯣ ꯅꯣꯏ ꯅꯣꯏꯗꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯃꯃꯩ ꯊꯪꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯃꯁꯥ ꯃꯅꯥꯗꯨ ꯏꯐꯥ ꯃꯃꯤꯠ ꯑꯗꯨ ꯉꯧꯔꯣꯛ ꯉꯧꯔꯒ ꯐꯝꯃꯒ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯀꯥꯔꯣꯡ ꯑꯗꯨ ꯄꯥꯏꯔꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯁꯥ ꯑꯗꯨ ꯈꯪꯄ꯭ꯔꯦ ꯈꯪꯂꯒ ꯃꯅꯤꯡ ꯍꯟꯅ ꯆꯣꯡꯊꯣꯔꯛꯂꯝꯃꯤ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯀꯅꯥꯅꯣ ꯅꯪꯅ ꯇꯧꯔꯤꯕ꯭ꯔꯥ ꯃꯃꯤꯠꯁꯤꯗ ꯉꯧꯗꯣꯡ ꯊꯨꯡꯕꯒꯨꯝꯅ ꯉꯧꯔꯣꯛ ꯉꯧꯔꯕ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯑꯁꯨꯝꯅ ꯀꯥꯔꯣꯡ ꯃꯁꯤꯜꯗ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯧꯖꯤꯛꯇ ꯃꯃꯥꯡꯗ ꯆꯞꯇꯤꯡ ꯇꯤꯡꯉꯒ ꯐꯝꯃꯒ ꯂꯩꯔꯝꯕꯤ ꯑꯗꯣ ꯁꯦꯡꯃꯥꯡ ꯃꯥꯡꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯃꯤꯠꯇ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯗꯕꯗꯨꯁꯨ ꯍꯥꯟꯅꯒꯨꯝꯅ ꯎꯔꯛꯂꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯁꯣꯟꯒꯗꯕ ꯍꯧꯖꯤꯛꯇ ꯉꯥꯏꯔꯕꯗꯣ ꯅꯝꯐꯨ ꯁꯥꯐꯨꯗ ꯁꯣꯟꯕ ꯂꯣꯏꯁꯤꯟꯈ꯭ꯔꯤ ꯂꯣꯏꯁꯤꯜꯂ ꯐꯥꯎꯕ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ ꯃꯁꯥ ꯑꯁꯤꯗꯅꯤ ꯑꯍꯣꯡꯕ ꯂꯥꯛꯀꯗꯕꯗꯣ ꯑꯗꯨꯕꯨ ꯀꯥꯔꯣꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯥꯗ ꯑꯍꯣꯡꯕ ꯑꯃꯗ ꯂꯥꯛꯇꯦ ꯀꯔꯤꯅꯣ ꯑꯩꯅ ꯁꯣꯜꯂꯤꯕ ꯂꯥꯏꯁꯣꯜ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗꯒꯤ ꯀꯕꯣꯀꯩ ꯑꯣꯟꯕꯒꯤ ꯂꯥꯏꯁꯣꯜꯅꯤ ꯑꯩꯒꯤ ꯁꯥꯁꯤꯗ ꯑꯍꯣꯡꯕꯁꯨ ꯀꯔꯤꯃꯠꯇ ꯂꯥꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯁꯣꯏꯔꯕ ꯖꯥꯠꯂꯥ ꯃꯥꯏꯀꯩ ꯑꯀꯣꯏꯕꯁꯤꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯌꯥ ꯄꯤꯔꯛꯂꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯅ ꯈꯨꯜꯂꯥꯛꯄ ꯄꯥꯏꯊꯧꯒꯤ ꯁꯤꯈ꯭ꯔꯕ ꯈꯨꯜꯂꯥꯛꯄ ꯄꯥꯏꯊꯧꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤꯕꯁꯤꯅ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯆꯪꯂꯒ ꯌꯦꯡꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯀꯥꯔꯣꯡ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯑꯗꯨꯃꯛ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯇꯝꯅ ꯄꯔꯞ ꯆꯪꯉꯛꯏ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯊꯝꯃꯝꯃꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃ ꯌꯥꯎꯔꯒꯅꯤ ꯆꯪꯂꯛꯂꯤꯕꯁꯤ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯃꯪꯒꯣꯜꯗꯨꯗ ꯃꯈꯣꯡ ꯑꯗꯨ ꯍꯦꯛ ꯀꯥꯡꯈꯠꯂꯛꯄꯒ ꯀꯅꯥꯒꯨꯝꯕ ꯁꯛꯎꯗꯕ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯌꯦꯠ ꯊꯪꯕ ꯑꯗꯣ ꯇꯥꯞꯄ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯣꯝ ꯇꯝꯅ ꯆꯤꯡꯊꯈꯤꯔꯝꯃꯤ ꯀꯥꯔꯣꯡ ꯑꯗꯨꯁꯨ ꯃꯁꯥꯗꯣ ꯑꯀꯤꯕꯣꯏ ꯄꯥꯈꯠꯄꯣꯏ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯏ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯃꯆꯤꯟ ꯃꯌꯥ ꯄꯨꯝꯕꯗꯣ ꯐꯥꯖꯤꯟꯈꯤꯕꯒꯨꯝ ꯃꯦꯟꯁꯤꯟꯈꯤꯕꯒꯨꯝ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯉꯁꯥꯏꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯄꯣꯠ ꯆꯩ ꯂꯩꯔꯤꯕ ꯃꯌꯥꯝ ꯃꯔꯛꯇꯅꯤ ꯃꯁꯥꯗꯨ ꯊꯥꯔꯣ ꯃꯥꯔꯣ ꯑꯣꯜꯂꯤ ꯁꯛꯈꯪꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯕꯒꯨꯝ ꯃꯁꯥ ꯃꯔꯨ ꯑꯗꯨ ꯐꯣꯏꯕꯒꯨꯝꯅ ꯀꯥꯔꯣꯡ ꯑꯗꯣ ꯃꯁꯥꯗꯨ ꯊꯦꯛꯇꯣꯛꯇꯨꯅ ꯈꯥꯡꯉꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯁꯥꯗ ꯑꯍꯣꯡꯕ ꯉꯥꯛꯇ ꯉꯥꯏꯈꯤꯔꯝꯃꯤ ꯃꯃꯤꯠ ꯃꯅꯥꯗꯣ ꯆꯨꯝꯅ ꯄꯥꯜꯂꯝꯕꯗꯒꯤ ꯃꯔꯥꯡ ꯇꯨꯔꯥꯡ ꯂꯥꯡꯂꯕ ꯀꯕꯣꯀꯩꯒꯤ ꯃꯃꯤꯠ ꯃꯔꯥꯡ ꯇꯨꯔꯥꯡ ꯂꯥꯡꯂꯕ ꯁꯥꯕꯨꯡ ꯑꯕꯨꯛꯀꯤ ꯃꯃꯤꯠ ꯑꯗꯣꯝꯗ ꯂꯥꯛꯈꯤꯔꯝꯃꯤ ꯃꯁꯥꯗ ꯁꯦꯠꯂꯝꯂꯤꯕ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨꯁꯨ ꯃꯆꯦꯠ ꯂꯣꯏꯅꯃꯛ ꯃꯊꯟꯇ ꯁꯦꯒꯥꯏꯖꯔꯛꯂꯤ ꯃꯈꯨꯠ ꯈꯨꯖꯤꯜ ꯑꯗꯨꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯈꯨꯠ ꯄꯥꯜꯂꯝꯕꯗꯨꯁꯨ ꯈꯨꯖꯤꯟꯗꯤ ꯆꯥꯎ ꯖꯔ ꯁꯥꯡꯇꯣꯔꯛꯂꯝꯃꯤ ꯃꯁꯥ ꯃꯅꯥ ꯄꯥꯜꯂꯤꯕꯗꯨꯁꯨ ꯂꯣꯏꯅꯃꯛ ꯇꯦꯟꯁꯤꯟꯈ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯄꯥꯡꯒꯜ ꯃꯊꯧꯅ ꯀꯜꯂꯕ ꯌꯥꯝꯅ ꯆꯥꯎꯔꯕ ꯃꯨꯔꯩꯅꯔꯕ ꯀꯕꯣꯀꯩ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯥꯡꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯆꯨꯝꯅꯒꯤ ꯀꯕꯣꯀꯩ ꯑꯃꯒ ꯃꯥꯟꯅꯗꯦ ꯌꯥꯝꯅ ꯆꯥꯎꯔꯕ ꯌꯥꯊꯤꯜ ꯑꯅꯤꯈꯛꯁꯨ ꯃꯌꯥ ꯑꯁꯤꯗꯒꯤ ꯂꯣꯡꯅ ꯈꯛꯂꯛꯂꯤꯕ ꯃꯇꯧꯁꯤꯡ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯅ ꯎꯕꯗ ꯍꯦꯛꯇꯃꯛ ꯀꯤ ꯈꯪꯗꯅ ꯋꯥꯟꯊꯒꯗꯕꯒꯤ ꯃꯑꯣꯡꯅꯤ ꯉꯁꯤ ꯀꯥꯔꯣꯡꯅ ꯑꯣꯜꯂꯤꯕꯁꯤ ꯃꯁꯥ ꯄꯨꯝꯕꯁꯤ ꯑꯍꯣꯡꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯇꯤꯟꯈꯤꯗ꯭ꯔꯤ ꯁꯥꯕꯨꯛ ꯑꯣꯟꯈꯤꯔꯝꯃꯤ ꯀꯥꯔꯣꯡ ꯑꯗꯣ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯄꯨꯡꯆꯥꯏ ꯑꯗꯨꯕꯨ ꯀꯥꯔꯣꯡ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕ ꯑꯣꯏꯔꯤꯉꯩ ꯈꯟꯈꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯁꯥ ꯑꯣꯜꯂꯕ ꯃꯇꯝ ꯑꯁꯤꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯒ ꯐꯖꯅ ꯇꯥꯏꯑꯣꯟꯅꯈ꯭ꯔꯤ ꯍꯧꯖꯤꯛꯇꯤ ꯁꯥꯕꯨꯡ ꯑꯣꯏꯔꯕꯅꯤꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯤ ꯂꯝꯂꯛꯇ ꯂꯩꯕ ꯃꯆꯤꯟꯖꯥꯛꯇ ꯊꯤꯔꯒꯅꯤ ꯈꯟꯕ ꯁꯥꯒ ꯄꯪꯀꯛ ꯑꯣꯏꯈ꯭ꯔꯤ ꯌꯥꯝꯅ ꯍꯧꯅ ꯉꯪꯉꯤ ꯃꯁꯥ ꯑꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈ꯭ꯔꯤ ꯏꯔꯣꯏ ꯂꯥꯕ ꯑꯆꯧꯕ ꯑꯃꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯂꯧꯏ ꯀꯕꯣꯀꯩ ꯑꯣꯟꯖꯔꯕꯁꯨ ꯆꯨꯝꯅꯒꯤ ꯀꯕꯣꯀꯩ ꯑꯗꯨꯒ ꯃꯥꯟꯅꯗꯦ ꯃꯆꯨꯅ ꯃꯨꯔꯪ ꯂꯪꯉꯤ ꯑꯃꯨꯕꯒ ꯎꯠ ꯃꯆꯨꯒ ꯂꯥꯡꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯀꯥꯔꯣꯡ ꯌꯥꯊꯤꯜ ꯑꯗꯨ ꯂꯣꯡꯅ ꯈꯛꯂꯒ ꯃꯌꯥꯗꯨ ꯂꯥꯎꯅ ꯀꯥꯗꯨꯅ ꯃꯥꯏꯀꯩ ꯑꯣꯟ ꯍꯧꯅ ꯈꯣꯡꯂꯛꯂꯝꯃꯤ ꯇꯁꯦꯡꯅꯃꯛꯇꯤ ꯃꯍꯥꯛꯅ ꯉꯁꯤ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕ ꯃꯍꯩ ꯑꯁꯤ ꯐꯠꯇꯕ ꯃꯍꯩ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯁꯥꯊꯤꯕ ꯐꯠꯇꯕ ꯃꯍꯩ ꯑꯃꯅꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯅꯥ ꯑꯃꯠꯇꯅ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯉꯁꯤ ꯃꯍꯥꯛꯅ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕꯁꯤ ꯆꯥꯡꯌꯦꯡ ꯇꯧꯈꯤꯕ ꯂꯩꯇ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯇꯥꯏꯕꯪ ꯁꯥꯒꯤ ꯁꯛꯂꯣꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯒꯤ ꯋꯥꯌꯦꯜ ꯑꯃꯗꯒꯤ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟ ꯂꯥꯏꯒ ꯈꯨꯠꯁꯝꯅꯔꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯂꯥꯏꯔꯤꯛ ꯑꯁꯤ ꯈꯨꯗꯦꯛ ꯑꯣꯏꯅ ꯏꯔꯒ ꯊꯝꯂꯝꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯑꯃꯅ ꯀꯥꯔꯣꯡꯅ ꯅꯣꯡꯃ ꯂꯥꯏꯔꯤꯛ ꯑꯁꯤ ꯊꯤꯕ ꯆꯠꯄꯗ ꯃꯪꯇꯥꯛ ꯑꯣꯏ ꯀꯩꯑꯣꯏ ꯇꯥꯛꯂꯛꯄꯗꯒꯤ
ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯇꯥꯝꯈ꯭ꯔꯕ ꯆꯤꯡꯈꯣꯡ ꯑꯃꯗꯒꯤ ꯇꯧꯊꯣꯛꯂꯒ ꯐꯪꯈꯤꯕꯅꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯇꯦꯡꯗꯒꯤ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯄꯨꯡꯊꯥ ꯊꯥꯗꯣꯛꯈ꯭ꯔꯤ ꯇꯥꯏꯕꯪ ꯁꯥꯒꯤ ꯁꯛꯂꯣꯟ ꯂꯥꯡꯈ꯭ꯔꯤ ꯃꯨꯅ ꯂꯪꯂꯕ ꯀꯕꯣꯀꯩ ꯑꯗꯨ ꯍꯧꯅ ꯍꯧꯅ ꯈꯣꯡꯗꯨꯅ ꯑꯗꯨꯃꯛ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯐꯜ ꯂꯥꯎꯅ ꯆꯣꯡꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯔꯣꯝꯗ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗ ꯀꯨꯝꯍꯩ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯅꯣꯡꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯁꯨꯝ ꯇꯞꯅ ꯇꯞꯅ ꯐꯥꯁꯤꯜꯂꯛꯇꯕꯗꯒꯤ ꯀꯨꯝꯍꯩ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯇꯧꯖꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯕꯨ ꯍꯧꯈ꯭ꯔꯕꯗꯤ ꯀꯨꯝꯍꯩ ꯑꯁꯤ ꯐꯖꯅ ꯂꯣꯏꯁꯤꯟꯕ ꯑꯃ ꯅꯥꯏꯗꯅ ꯄꯨꯡꯂꯣꯏꯗ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯀꯨꯝꯍꯩ ꯑꯃꯁꯨ ꯅꯠꯇꯕꯅꯤꯅ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟ ꯂꯥꯏ ꯍꯪꯇꯛꯇꯒꯤ ꯂꯩꯔꯛꯂꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯕꯅ ꯂꯣꯏꯁꯤꯟꯕ ꯌꯥꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯇꯤꯌꯥꯁꯤꯁꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯈꯥꯛꯄ ꯂꯥꯎꯕ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯄ ꯇꯧꯔꯛꯂꯝꯃꯤ ꯑꯃꯨꯕ ꯅꯣꯡ ꯄꯨꯕ ꯂꯩꯆꯤꯜ ꯀꯌꯥ ꯑꯃꯅ ꯑꯇꯤꯌꯥ ꯄꯨꯝꯕꯁꯨ ꯄꯨꯡꯀꯨꯞ ꯀꯨꯞꯁꯟꯈ꯭ꯔꯕꯅꯤ ꯊꯥ ꯁꯤꯔꯛꯄꯒꯤ ꯊꯥꯋꯜꯒꯤ ꯃꯉꯥꯜ ꯑꯗꯨꯁꯨ ꯏꯃꯝꯒ ꯃꯝꯕꯅꯤ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯤ ꯈꯨꯂꯥꯛꯄꯤꯒꯤ ꯌꯨꯝ ꯏꯪꯈꯣꯜꯒꯤ ꯃꯁꯤꯗ ꯊꯥꯜꯂꯤꯕ ꯂꯦꯇꯔꯟ ꯊꯥꯎꯃꯩ ꯄꯨꯗꯣꯜ ꯀꯌꯥꯒꯤ ꯃꯉꯥꯜꯁꯤꯗ ꯃꯈꯣꯏꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯇꯤꯜꯂꯤꯔꯤꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯃꯗꯤ ꯑꯍꯜꯁꯤꯡꯒꯤ ꯃꯁꯥꯗꯁꯨ ꯅꯨꯡꯅꯥꯡꯗꯤ ꯐꯥꯎꯏ ꯀꯔꯤꯒꯨꯝꯕ ꯅꯣꯡ ꯑꯁꯤꯅ ꯖꯝ ꯖꯝ ꯍꯥꯏꯅ ꯆꯨꯊꯔꯛꯂꯕꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯄꯨꯡꯀꯥꯏ ꯀꯥꯏꯕ ꯇꯥꯔꯦ ꯈꯟ ꯃꯈꯣꯏ ꯃꯤꯌꯥꯝ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯃꯇꯝ ꯑꯁꯤꯗ ꯈꯨꯂꯥꯛꯄꯤ ꯑꯗꯨꯁꯨ ꯃꯌꯥꯝ ꯑꯗꯨꯕꯨ ꯌꯦꯡ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯤꯡꯒꯤ ꯐꯤꯕꯝ ꯑꯁꯤꯁꯨ ꯐꯥꯁꯤꯜꯂꯛꯇ꯭ꯔꯤ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯏꯁꯩꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯤ ꯌꯦꯡꯉꯨ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯑꯈꯥꯛ ꯑꯔꯥꯎ ꯅꯣꯡꯒꯤ ꯃꯃꯤꯠ ꯀꯌꯥ ꯈꯥꯛꯂꯤꯕꯁꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯦ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯌꯥꯁꯨ ꯍꯧꯔꯛꯀꯗꯕ ꯃꯥꯜꯂꯤꯗꯣ ꯉꯁꯤꯒꯤ ꯀꯨꯝꯍꯩ ꯑꯁꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯅꯔꯕꯅꯤ나 ꯃꯌꯥꯝ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯣ ꯃꯔꯥꯡ ꯀꯨꯝꯍꯩ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯇꯧꯔꯤꯉꯩ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯏꯀꯩ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯀꯕꯣꯀꯩꯅ ꯀꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯏ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯁꯥꯗꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇꯃꯛ ꯄꯣꯛꯂꯝꯃꯤ ꯃꯌꯥꯝ ꯑꯗꯨ ꯇꯉꯛ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯀꯣꯏꯅ ꯌꯦꯡꯉꯛꯑꯝꯃꯤ ꯈꯨꯂꯥꯛꯄꯤ ꯑꯗꯨꯁꯨ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯂꯤ ꯈꯣꯡꯂꯛꯂꯤꯕꯁꯤ ꯇꯥꯕꯗ ꯂꯥꯏꯕꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯎꯃꯪ ꯑꯗꯣꯝꯗꯒꯤ ꯂꯥꯛꯂꯤꯕ ꯁꯥꯕꯨꯛ ꯉꯥꯕꯨꯛꯄꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯈꯟ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯣꯏꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯏꯔꯣꯏ ꯂꯥꯕ ꯑꯃꯒꯨꯝ ꯆꯥꯎꯔꯕ ꯃꯨꯅ ꯂꯪꯂꯕ ꯀꯕꯣꯀꯩ ꯑꯗꯨ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯄꯗ ꯇꯤꯜꯂꯝꯂꯤꯕ ꯈꯨꯂꯥꯛꯄꯤ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯃꯪꯒꯣꯜꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯃꯥꯏꯀꯩ ꯈꯪꯗꯅ ꯀꯣꯏꯆꯦꯜ ꯆꯦꯜꯂꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯊꯣꯛꯄ ꯌꯥꯗ꯭ꯔꯤ ꯊꯣꯡꯒꯥꯜꯗꯒꯤꯅꯤ ꯆꯥꯎꯔꯕ ꯀꯩ ꯑꯗꯨ ꯆꯪꯂꯛꯂꯤꯕꯁꯤ ꯀꯥꯔꯣꯡꯅ ꯑꯣꯜꯂꯕ ꯀꯩ ꯑꯗꯨꯁꯨ ꯃꯁꯥꯗꯨꯗ ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯁꯨ ꯃꯆꯦꯠ ꯑꯃꯠꯇ ꯆꯦꯟꯗ꯭ꯔꯕꯁꯤꯗ ꯑꯐꯪꯕ ꯆꯥꯔꯒꯤ ꯊꯣꯏꯔꯒꯦ ꯍꯥꯠꯂꯒꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯆꯣꯡꯁꯤꯜꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯤꯌꯥꯝ ꯑꯗꯨ ꯂꯥꯎ ꯈꯣꯡꯗꯨꯅ ꯈꯨꯂꯥꯛꯄꯤ ꯑꯗꯨꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯩꯒ ꯊꯥꯅꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯦꯟꯃꯥꯟ ꯇꯥꯗꯦ ꯂꯩꯃꯥꯏꯗ ꯆꯦꯞꯊꯗꯨꯅ ꯂꯩꯇꯦꯟ ꯊꯥꯎꯃꯩ ꯈꯔ ꯑꯃꯗꯤ ꯃꯩ ꯍꯧꯕ ꯌꯥꯎꯅꯔꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯈꯨꯟꯖꯥ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗ ꯆꯪꯁꯤꯟꯅꯈꯤꯕꯁꯨ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯁꯤꯗꯤ ꯌꯥꯝꯕ ꯑꯣꯏꯕꯅꯤꯅ ꯌꯨꯝ ꯑꯁꯤꯗꯗꯤ ꯀꯔꯝꯅ ꯆꯠꯂꯨꯒꯅꯤ ꯈꯨꯂꯥꯛꯄꯤ ꯑꯗꯨꯁꯨ ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇꯦ ꯆꯪꯂꯛꯂꯤꯕ ꯀꯕꯣꯀꯩ ꯑꯁꯤꯗ ꯑꯗꯨꯃꯛ ꯃꯃꯤꯠ ꯇꯝꯂꯒ ꯌꯦꯡꯂꯤ ꯀꯔꯤ ꯃꯇꯧꯅꯣ ꯑꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯋꯥꯔꯤꯗ ꯇꯥꯕꯅꯤ ꯑꯁꯦꯡꯕꯁꯤꯗ ꯌꯥꯊꯤꯟ ꯐꯥꯎꯔꯕ ꯆꯥꯎꯔꯕ ꯀꯕꯣꯀꯩ ꯑꯁꯤꯕꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯁꯣꯏꯗꯅ ꯁꯣꯛꯄ ꯇꯥꯔꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯀꯨꯝꯍꯩ ꯑꯁꯤꯗ ꯇꯤꯜꯂꯤꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯃꯗꯤ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯌꯥꯎꯔꯝꯂꯤꯕ ꯃꯤꯑꯣꯏ ꯈꯔ ꯑꯃꯗ ꯆꯣꯡꯁꯤꯟꯗꯨꯅ ꯆꯤꯛꯀꯗꯕꯒꯤ ꯍꯣꯠꯅꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯃꯔꯣꯝꯗ ꯄꯥꯏꯇꯤ ꯑꯗꯨꯁꯨ ꯃꯍꯥꯛꯁꯨ ꯉꯁꯥꯏ ꯃꯈꯩ ꯀꯩꯁꯨꯝꯁꯪꯗ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕꯗꯨ ꯃꯍꯥꯛꯀꯤ ꯉꯝꯖꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯀꯩꯁꯨꯝꯁꯪ ꯑꯗꯨꯒꯤ ꯃꯊꯛꯀꯤ ꯆꯥꯎꯔꯕ ꯌꯣꯠꯀꯤ ꯊꯣꯡ ꯑꯗꯨ ꯇꯞꯅ ꯐꯛꯀꯥꯏꯔꯛꯂꯒ ꯃꯄꯥꯟꯂꯪꯗ ꯊꯣꯛꯂꯛꯏ ꯃꯄꯥꯡꯒꯜ ꯑꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕꯅꯤ ꯄꯥꯏꯇꯤ ꯑꯁꯤ ꯁꯨꯃꯥꯡ ꯇꯝꯅ ꯄꯔꯞ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨ ꯃꯍꯥꯛꯁꯨ ꯎꯔꯤ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄꯒ ꯆꯥꯎꯔꯕ ꯃꯨꯅ ꯂꯪꯂꯕ ꯀꯕꯣꯀꯩ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯥꯡꯃꯛꯇꯗ ꯃꯤꯑꯣꯏ ꯈꯔ ꯑꯃ ꯁꯔꯥꯞ ꯇꯝꯅꯕꯒꯤ ꯍꯣꯠꯅꯔꯝꯂꯤꯕꯗꯣ ꯃꯃꯤꯠꯇ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ ꯃꯗꯨꯕꯨꯗ ꯃꯁꯥꯗꯣ ꯇꯨ ꯆꯨꯡꯉꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯁꯥꯗ ꯆꯪꯗꯕꯒꯨꯝ ꯇꯧꯔꯤ ꯄꯥꯏꯇꯤ ꯑꯗꯨ ꯃꯂꯤꯌꯥꯗꯨ ꯃꯐꯝ ꯀꯩꯗ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯃꯤꯠꯌꯦꯡ ꯇꯝꯗꯨꯅ ꯌꯦꯡꯉꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯎꯔꯤ
ꯃꯥꯂꯤꯌꯥꯗꯁꯨ ꯃꯪꯒꯣꯜꯒꯤ ꯃꯁꯤ ꯑꯃꯗ ꯂꯦꯞ ꯀꯕꯣ ꯀꯩ ꯑꯗꯨꯅ ꯃꯤꯑꯣꯏ ꯈꯔ ꯁꯔꯥꯛ ꯇꯝꯂꯤꯕꯗꯣ ꯃꯗꯨꯗ ꯌꯦꯡꯗꯨꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯄꯣꯏ ꯀꯩꯕꯣꯏ ꯇꯧꯔꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯄꯥꯏꯇꯤ ꯑꯗꯣ ꯀꯕꯣ ꯀꯩ ꯑꯗꯨꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯝꯃꯛꯏ ꯑꯁꯨꯛ ꯆꯥꯎꯔꯕ ꯀꯕꯣ ꯀꯩ ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯕꯨ ꯂꯥꯛꯂꯤꯕꯅꯣ ꯂꯝꯂꯛꯇ ꯂꯩꯕ ꯁꯥ ꯅꯍꯥꯛꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯂꯛꯄꯗꯤ ꯅꯇꯤꯛꯅ ꯊꯧꯅ ꯀꯔꯤ ꯂꯩꯗꯅ ꯐꯩ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯩꯒ ꯁꯥꯃꯨ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡꯅꯕ ꯇꯥꯕꯅꯤꯗꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯄꯥꯏꯇꯤ ꯃꯁꯥꯗꯣ ꯀꯕꯣ ꯀꯩ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯇ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯀꯕꯣ ꯀꯩ ꯑꯗꯨꯁꯨ ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯗꯤ ꯆꯤꯛꯄ ꯈꯣꯠꯄ ꯍꯧꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯄꯥꯏꯇꯤ ꯑꯗꯨ ꯐꯟ ꯆꯣꯡꯁꯤꯜꯂꯛꯂꯒ ꯀꯥꯔꯣꯡꯅ ꯑꯣꯜꯂꯤꯕ ꯀꯕꯣ ꯀꯩ ꯑꯗꯨꯒꯤ ꯌꯥꯊꯤꯟ ꯐꯥꯎꯗꯣꯛꯂꯤꯕ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯉꯝꯖꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯒ ꯀꯕꯣ ꯀꯩ ꯑꯗꯨ ꯂꯥꯛꯇꯅ ꯆꯤꯡꯊꯣꯔꯛꯂꯝꯃꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯉꯛꯏ ꯄꯥꯏꯇꯤ ꯑꯁꯤ ꯀꯔꯝꯅ ꯅꯥꯟꯊꯣꯔꯛꯂꯤꯕꯅꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯑꯁꯤ ꯎꯕꯗ ꯃꯌꯥꯝ ꯑꯗꯨ ꯃꯌꯥ ꯀꯥꯗꯨꯅ ꯑꯗꯨꯃꯛ ꯃꯁꯥꯗꯨ ꯊꯛ ꯊꯪꯅꯤꯡꯂꯒ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯤ ꯑꯗꯨꯕꯨ ꯆꯥꯎꯔꯕ ꯁꯥꯕꯨꯡ ꯑꯃꯨꯛ ꯑꯣꯏꯔꯕ ꯀꯥꯔꯣꯡꯅ ꯑꯣꯟꯈꯤꯕ ꯀꯕꯣ ꯀꯩ ꯑꯁꯤꯒ ꯆꯨꯝꯅꯇꯪꯒꯤ ꯃꯤꯑꯣꯏꯕ ꯄꯥꯏꯇꯤ ꯑꯁꯤꯒ ꯀꯔꯝꯅꯗꯤ ꯁꯥꯃꯨ ꯃꯌꯨꯡ ꯌꯥꯕ ꯉꯝꯂꯨꯒꯅꯤ ꯄꯥꯏꯇꯤ ꯑꯗꯨ ꯀꯕꯣ ꯀꯩ ꯑꯗꯨꯒ ꯑꯗꯨꯃꯛ ꯃꯨꯛꯅꯔꯝꯕꯗꯒꯤ ꯃꯁꯥꯒꯤ ꯃꯄꯥꯡꯒꯜ ꯑꯗꯨ ꯑꯁꯨꯝ ꯃꯌꯦꯡ ꯇꯥꯔꯛꯂꯝꯃꯤ ꯀꯕꯣ ꯀꯩ ꯑꯗꯨꯗꯤ ꯁꯥꯕꯨꯡ ꯑꯃꯨꯛ ꯑꯣꯏꯕꯅ ꯃꯁꯥ ꯑꯗꯨ ꯁꯥꯎꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯝꯃꯤ ꯀꯟꯅ ꯑꯃꯨꯛꯇꯪ ꯉꯪꯂꯒ ꯄꯥꯏꯇꯤ ꯑꯗꯨ ꯃꯆꯤ ꯑꯗꯨꯅ ꯀꯣꯠꯂꯒ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈ꯭ꯔꯤ ꯄꯥꯏꯇꯤꯒꯤ ꯃꯁꯥ ꯑꯗꯨ ꯑꯁꯨꯝꯅ ꯀꯣꯠꯂꯒ ꯂꯪꯂꯛꯄꯗ ꯌꯨꯝ ꯑꯁꯤꯒꯤ ꯅꯥꯈꯥꯂꯣꯝꯗ ꯎꯄ꯭ꯔꯥꯡ ꯎꯞꯄꯒ ꯇꯥꯏ ꯑꯃꯨꯛ ꯄꯟꯊꯗꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯀꯕꯣ ꯀꯩ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯞ ꯑꯗꯨꯗ ꯀꯕꯣ ꯀꯩ ꯑꯗꯨꯒꯤ ꯊꯧꯔꯕ ꯃꯆꯦꯜ ꯇꯨꯝꯂꯕ ꯌꯥꯊꯤꯜ ꯑꯗꯨꯅ ꯐꯥꯎꯔꯤꯡ ꯂꯦꯡꯂꯒ ꯂꯩꯃꯥꯏꯗ ꯈꯤꯠ ꯂꯥꯎꯅ ꯅꯝꯃꯤ ꯄꯥꯏꯇꯤ ꯑꯗꯨ ꯃꯁꯥꯃꯨ ꯑꯗꯨ ꯂꯦꯛꯊꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯀꯕꯣ ꯀꯩ ꯑꯗꯨꯁꯨ ꯃꯈꯣꯡ ꯈꯣꯡꯄꯥꯛ ꯑꯃꯅ ꯄꯥꯏꯇꯤꯒꯤ ꯃꯕꯨꯛ ꯑꯗꯨꯗ ꯅꯦꯠꯂꯤ ꯑꯗꯨꯒ ꯃꯁꯤ ꯑꯗꯨꯅ ꯃꯕꯨꯛꯇ ꯊꯤꯟꯈ꯭ꯔꯤꯕꯗꯣ ꯁꯠꯇꯣꯛꯂꯕ ꯃꯇꯨꯡ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯑꯗꯨꯃꯛ ꯈꯨꯂꯥꯛꯄꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯣꯡꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯇꯤꯜꯂꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯅꯩ ꯑꯗꯨꯕꯨ ꯈꯨꯂꯥꯛꯄꯤꯅ ꯈꯨꯟꯖꯥ ꯃꯤꯌꯥꯝ ꯆꯠꯂꯣ ꯌꯦꯅꯈꯥꯗ ꯁꯣꯛꯇꯨꯅ ꯇꯥꯔꯤꯕ ꯄꯥꯏꯇꯤ ꯑꯁꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨꯆꯣ ꯑꯗꯨꯒ ꯅꯈꯣꯏ ꯈꯔ ꯑꯃꯅ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯁꯤꯗ ꯑꯌꯣꯟ ꯑꯍꯦ ꯆꯟꯗꯅ ꯈꯨꯟꯖꯥ ꯈꯔ ꯂꯩꯔꯤꯕꯁꯤ ꯃꯁꯤꯗ ꯑꯃꯨꯛꯇ ꯇꯦꯡꯕꯥꯡꯂꯨꯆꯣ ꯆꯠꯂꯣ ꯑꯁꯨꯝꯅ ꯈꯨꯂꯥꯛꯄꯤꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯃꯍꯩ ꯑꯃꯗ ꯆꯦꯟꯁꯤꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯄꯥꯏꯇꯤ ꯑꯗꯨꯗꯤ ꯐꯖꯅ ꯁꯣꯛꯂꯤ ꯃꯕꯨꯛ ꯄꯨꯛꯆꯦꯞ ꯑꯅꯤ ꯑꯗꯨꯗꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯏꯈꯦꯡ ꯀꯌꯥꯁꯨ ꯆꯦꯟꯊꯔꯛꯏ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯈꯤꯔꯤ ꯑꯗꯨꯃꯛ ꯂꯦꯛꯊꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯃꯌꯥꯝꯅ ꯄꯥꯏꯇꯤ ꯑꯗꯨ ꯈꯨꯂꯥꯛꯄꯤꯒꯤ ꯏꯃꯨꯡ ꯇꯝꯅ ꯇꯞꯅ ꯇꯧꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯈꯪꯖ ꯍꯩꯖꯕ ꯃꯅꯥ ꯃꯁꯤꯡꯒꯤ ꯍꯤꯗꯥꯛ ꯀꯌꯥ ꯈꯨꯂꯥꯛꯄꯤꯅ ꯁꯦꯝꯂꯒ ꯊꯝꯂꯤꯕꯗꯣ ꯃꯗꯨ ꯇꯧꯔꯒ ꯑꯗꯨꯒ ꯂꯪꯖꯝꯒꯤ ꯐꯤ ꯑꯉꯧꯕꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯄꯥꯏꯇꯤꯒꯤ ꯃꯕꯨꯛ ꯑꯃꯗꯤ ꯄꯨꯛꯆꯦꯞ ꯄꯨꯝꯕꯗꯨ ꯂꯣꯏꯅꯃꯛ ꯀꯣꯏꯅ ꯌꯦꯠꯁꯤꯟꯈ꯭ꯔꯦ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯈꯔ ꯑꯃꯁꯨ ꯈꯣꯠꯄ ꯆꯤꯛꯄ ꯈꯔ ꯍꯧꯔꯝꯂꯕꯗꯨꯁꯨ ꯃꯈꯣꯏꯁꯨ ꯈꯔ ꯊꯤꯅ ꯁꯣꯛꯏ ꯑꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯏꯀꯠꯅꯕꯗꯒꯤ ꯎꯆꯤꯟꯅꯆꯤꯟ ꯐꯔꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄꯗ ꯑꯍꯤꯡꯒꯤ ꯄꯨꯡ 12:30ꯒ ꯇꯥꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝꯗꯤ ꯈꯪꯍꯧꯗꯦ ꯑꯗꯨꯕꯨ ꯃꯍꯩꯁꯨ ꯃꯌꯨꯝꯗ ꯍꯟꯒꯗꯕꯗꯣ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯏꯔꯣꯏꯅꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯌꯨꯝꯗ ꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯕꯗ ꯀꯕꯣ ꯀꯩ ꯑꯗꯨꯅ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯗꯨꯗ ꯑꯃꯨꯛ ꯂꯩꯔꯝꯂꯕꯗꯤ ꯁꯣꯏꯗꯅ ꯊꯋꯥꯏ ꯊꯥꯕ ꯇꯥꯔꯦ ꯈꯟ ꯑꯀꯤꯕꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯌꯨꯝꯗ ꯆꯠꯅꯤꯡꯂꯝꯗꯦ ꯑꯗꯨꯃꯛ ꯈꯨꯂꯥꯛꯄꯤ ꯑꯁꯤꯒꯤ ꯃꯪꯒꯣꯜ ꯁꯨꯃꯥꯡ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯃꯆꯤꯗ ꯐꯝꯗꯨꯅ ꯂꯩꯅꯩ ꯈꯨꯂꯥꯛꯄꯤ ꯑꯗꯨꯒꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯃꯤꯅ ꯄꯨꯡꯆꯥꯏ ꯃꯤꯅ ꯄꯨꯡꯊꯟ ꯊꯟꯈ꯭ꯔꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯗꯤ ꯑꯍꯜꯁꯤꯡ ꯑꯗꯨ ꯏꯃꯨꯡꯗ ꯂꯣꯏꯅꯃꯛ ꯊꯝꯈ꯭ꯔꯤ ꯑꯗꯨꯒ ꯅꯨꯄꯥ ꯅꯍꯥꯁꯤꯡ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯑꯃꯗꯤ ꯁꯨꯃꯥꯡ ꯊꯤꯂꯣꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯤꯁꯤꯡꯅ ꯁꯤꯡꯗꯨꯅ ꯂꯩ ꯃꯁꯤ ꯀꯨꯝꯍꯩ ꯂꯥꯛꯂꯤꯕꯁꯤ ꯌꯨꯝꯊꯣꯡ ꯑꯌꯥꯝꯕꯗꯒꯤ ꯑꯗꯨꯃꯛ ꯃꯤꯑꯣꯏ ꯑꯃꯅꯤꯗꯤ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯇꯧꯕꯇꯕꯨ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯌꯥꯎꯕ ꯂꯥꯛꯇꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯁꯨ ꯂꯩꯖꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯈꯣꯝꯂꯦꯟ ꯇꯣꯛꯈꯨꯟ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯁꯤꯗ ꯀꯥꯔꯣꯡꯅ ꯑꯣꯜꯂꯕ ꯀꯕꯣ ꯀꯩ ꯑꯗꯨ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤꯒꯤ ꯈꯣꯟꯖꯤꯜꯂꯣꯝꯗ ꯃꯁꯥꯃꯨ ꯑꯗꯨ ꯊꯦꯛꯇꯣꯛꯇꯨꯅ ꯑꯗꯨꯃꯛ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯑꯃꯇꯧ ꯂꯥꯛꯑꯝꯃꯤ ꯎꯃꯪ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯥꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯁꯥ ꯑꯗꯨ ꯄꯗ꯭ꯔꯥꯛ ꯇꯥꯔꯒ ꯀꯨꯟꯊꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝꯗ ꯑꯁꯨꯛ ꯆꯥꯎꯔꯕ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯤꯕꯁꯤ ꯄꯥꯏꯇꯤꯒꯤ ꯀꯩꯁꯨꯝꯁꯪ ꯁꯪꯂꯤꯕ ꯃꯈꯣꯏ 5-6 ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯈꯪꯖꯕ ꯅꯠꯇꯦ ꯍꯤꯗꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏꯅ ꯑꯗꯨꯃꯛ ꯀꯩꯁꯨꯝꯁꯪ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯉꯥꯊꯥꯗꯅ ꯍꯤꯞꯄ ꯌꯥꯎ ꯂꯣꯡꯕ ꯌꯥꯎ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ ꯅꯤꯁꯥꯗꯨꯅ ꯉꯥꯎꯕꯒꯤ ꯃꯌꯥꯏꯅ ꯑꯃꯔꯣꯝꯗ ꯈꯨꯂꯥꯛꯄꯤ ꯑꯗꯨꯁꯨ ꯋꯥꯈꯜ ꯑꯗꯨ ꯆꯥꯅꯤꯡ ꯆꯃꯪ ꯁꯝꯅꯗ꯭ꯔꯤ ꯃꯁꯤ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯕ
ꯈꯨꯜꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯄꯨ ꯃꯍꯥꯛꯅ ꯀꯔꯝꯅ ꯇꯝꯂꯤꯕꯅꯣ ꯈꯟ ꯃꯁꯥꯗꯣ ꯏꯁꯨꯛ ꯁꯨꯛꯊꯔꯒ ꯑꯗꯨꯃꯛ ꯋꯥꯈꯜꯅ ꯃꯪꯗꯨꯅ ꯂꯩꯖꯔꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃꯗꯤ ꯃꯈꯣꯏ ꯑꯌꯥꯝꯕ ꯑꯗꯣ ꯇꯨꯝꯕ ꯌꯥꯗꯅ ꯑꯗꯨꯃꯛ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅ ꯂꯩꯔꯤ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯑꯗꯨꯃꯛ ꯏꯁꯤꯁꯦꯅ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯊꯈꯤꯕꯁꯨ ꯌꯥꯎꯏ ꯃꯇꯝꯅ ꯍꯧꯖꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯈꯨꯂꯥꯛꯄꯤ ꯑꯗꯨꯁꯨ ꯑꯣꯏꯔꯣꯝ ꯑꯣꯏꯔꯣꯝ ꯇꯧꯕ ꯃꯇꯥꯡꯅꯤ ꯄꯥꯏꯊꯤ ꯑꯗꯣ ꯋꯥꯈꯜ ꯂꯥꯛꯂꯕ꯭ꯔꯥ ꯈꯪꯗꯦ ꯑꯌꯣ ꯅꯥꯍꯦꯁꯟ ꯃꯈꯣꯜ ꯑꯗꯨ ꯅꯤꯛꯂꯤ ꯅꯤꯛꯂꯤ ꯏꯁꯤꯡ ꯊꯛꯀꯦ ꯏꯁꯤꯡ ꯄꯤꯌꯣ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯜꯂꯛꯏ ꯁꯣꯜꯂꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯨꯂꯥꯛꯄꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯇꯥꯔꯤ ꯈꯨꯂꯥꯛꯄꯤ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯏ ꯑꯗꯨꯒ ꯁꯣꯛꯂꯕ ꯄꯥꯏꯇꯤꯒꯤ ꯃꯅꯥꯛꯇ ꯏꯁꯤꯡ ꯊꯝꯂꯤꯕꯗꯣ ꯃꯗꯨꯗꯒꯤ ꯄꯥꯇ꯭ꯔ ꯑꯃ ꯇꯧꯗꯨꯅ ꯈꯔ ꯀꯜꯂꯒ ꯄꯥꯏꯇꯤꯒꯤ ꯃꯌꯥ ꯑꯗꯨꯗ ꯌꯥꯎꯝ ꯈꯔ ꯏꯟꯕꯤꯔꯤ ꯏꯁꯤꯡ ꯑꯗꯨ ꯊꯛꯂꯕ ꯃꯇꯨꯡ ꯅꯤꯅꯥ ꯇꯥꯅ ꯏꯪꯅ ꯑꯗꯨꯃꯛ ꯁꯣꯛꯂꯕ ꯄꯥꯏꯊꯤ ꯑꯗꯨ ꯄꯣꯊꯥꯖꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯣꯡ ꯑꯗꯨꯁꯨ ꯃꯄꯨꯡ ꯐꯥꯅ ꯉꯥꯟꯊꯔꯛꯂꯕꯗ ꯑꯉꯥꯟꯕ ꯃꯍꯥꯛꯅ ꯑꯣꯏꯔꯕꯗ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗꯁꯨ ꯑꯀꯤꯕ ꯊꯣꯏꯅ ꯃꯁꯥꯗ ꯄꯣꯛꯂꯝꯗꯦ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯕꯒꯤꯗꯃꯛ ꯈꯨꯂꯥꯛꯄꯤꯒꯤ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯇꯞꯅ ꯇꯞꯅ ꯑꯗꯨꯃꯛ ꯊꯣꯛꯅꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯣ ꯀꯥꯔꯣꯡꯒꯤ ꯅꯨꯄꯤ ꯁꯤꯝꯂꯥ ꯑꯗꯨꯗꯤ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯄꯣꯛꯏ ꯉꯔꯥꯡ ꯀꯥꯕꯨꯀꯩ ꯃꯨꯅ ꯂꯪꯂꯕ ꯑꯃ ꯂꯥꯛꯈꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯄꯨꯔꯣꯏꯕꯅ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯈꯤꯕꯗꯣ ꯃꯁꯥꯗ ꯅꯤꯡꯁꯤꯡꯖꯔꯛꯄꯅꯤ ꯆꯤꯡꯅ ꯆꯤꯡꯅꯅ ꯃꯍꯥꯛꯁꯨ ꯑꯉꯥꯡ ꯑꯄꯤꯛꯄ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯉꯥꯡ ꯃꯆꯥ ꯑꯁꯤꯗꯤ ꯉꯔꯥꯡ ꯉꯟꯅ ꯑꯗꯨꯃꯛ ꯇꯨꯝꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝ ꯑꯁꯤꯗ ꯁꯨꯝꯂꯒ ꯊꯝꯈꯤꯕꯅ ꯀꯥꯕꯣꯀꯩ ꯑꯁꯤ ꯎꯍꯧꯗꯕꯅ ꯃꯁꯥꯗ ꯈꯔ ꯑꯃꯗꯤ ꯁꯥꯐꯔꯤꯕꯅꯤ ꯑꯉꯥꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯉꯔꯥꯡꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯝꯕ ꯇꯥꯔꯕꯗꯤ ꯃꯑꯣꯡ ꯑꯃꯗ ꯑꯣꯏꯈ꯭ꯔꯒꯅꯤ ꯃꯍꯥꯛꯁꯨ ꯆꯤꯡꯅ ꯆꯤꯡꯅꯅ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯆꯪꯂꯛꯄꯗꯒꯤ ꯑꯍꯣꯡꯕ ꯀꯌꯥ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯁꯥꯒꯤ ꯈꯣꯡꯒꯣꯜ ꯃꯥꯅ ꯆꯥꯎꯅ ꯆꯥꯎꯅ ꯇꯥꯔꯤꯕꯗꯨ ꯎꯔꯒ ꯃꯁꯥꯗꯨ ꯊꯛꯊꯪꯏ ꯃꯌꯨꯝꯗ ꯆꯪꯒꯗꯕꯗꯨ ꯑꯀꯤꯕ ꯑꯃꯗꯤ ꯄꯣꯛꯏ ꯑꯗꯨꯕꯨ ꯈꯪꯅꯤꯡꯕ ꯀꯌꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯆꯪꯉꯛꯄꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯜ ꯌꯧꯔꯛꯂꯤ ꯁꯨꯃꯥꯡ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯌꯥꯡꯀꯣꯛ ꯊꯛꯇ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃ ꯏꯆꯥꯏ ꯆꯥꯏꯅ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯍꯥꯛꯅ ꯆꯤꯡꯅꯔꯤꯕꯗꯨ ꯆꯨꯝꯃꯤ ꯈꯟ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯌꯦꯡꯉꯤ ꯀꯥꯕꯣꯀꯩꯒꯤ ꯃꯇꯨ ꯈꯔ ꯂꯩꯔꯝꯂꯤꯕꯗꯨꯁꯨ ꯎꯔꯤ ꯑꯣ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯤꯗꯤ ꯆꯨꯝꯂꯤꯗꯅ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯆꯥ ꯑꯄꯤꯛꯄ ꯑꯁꯤꯒ ꯑꯩ ꯈꯛꯇꯒ ꯂꯪꯊꯣꯛꯂꯝꯕꯁꯤꯔ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯒꯗꯕꯁꯤ ꯀꯔꯤꯅꯣ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯈꯪꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤ ꯉꯥꯛꯁꯝ ꯄꯥꯏꯗꯨꯅ ꯁꯣꯏꯗꯅ ꯏꯟꯊꯣꯔꯛꯄ ꯇꯥꯔꯤ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤꯅ ꯁꯕꯥꯛ ꯐꯥꯛꯂꯒ ꯂꯩꯔꯤꯕ ꯁꯨꯃꯥꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗꯁꯨ ꯀꯩꯒꯤ ꯈꯣꯡꯒꯨꯜ ꯇꯥꯔꯤꯕꯁꯤ ꯃꯍꯥꯛꯅꯅꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯝꯂꯥ ꯑꯗꯨꯁꯨ ꯃꯆꯥ ꯑꯄꯤꯛꯄ ꯑꯗꯨ ꯀꯣꯟꯗꯨꯅ ꯑꯣ ꯈꯣꯡꯒꯤ ꯀꯥꯞꯊꯣꯔꯛꯑꯝꯃꯤ ꯎꯄꯥꯏ ꯂꯩꯇꯦ ꯀꯅꯥꯗꯕꯨ ꯇꯝꯂꯨꯒꯅꯤ ꯀꯅꯥꯗꯕꯨ ꯍꯥꯏꯔꯨꯒꯅꯤ ꯃꯍꯥꯛꯁꯨ ꯏꯃꯨꯡ ꯇꯝꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯏ ꯑꯗꯨꯒ ꯃꯌꯨꯝꯗ ꯆꯠꯅꯕꯒꯤꯗꯃꯛ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯖꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀꯝꯗꯧꯔꯤ ꯑꯃꯔꯣꯝꯗ ꯀꯥꯔꯣꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯁꯤꯗꯥꯏ ꯑꯗꯣꯝꯗ ꯈꯔ ꯆꯠꯂꯒ ꯎꯃꯪ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯄꯥꯜ ꯑꯗꯨꯗ ꯉꯔꯥꯡ ꯀꯥꯕꯣꯀꯩ ꯑꯣꯜ ꯀꯨꯜꯂꯒ ꯂꯩꯈꯤꯕꯗꯣ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯛꯂꯕ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯥ ꯄꯨꯝꯕꯗꯨꯗꯤ ꯏꯍꯤꯡ ꯅꯥꯍꯤꯡ ꯀꯌꯥꯁꯨ ꯇꯩ ꯀꯥꯔꯣꯡ ꯑꯗꯨ ꯋꯥꯈꯜ ꯂꯥꯛꯂꯕꯗ ꯃꯁꯥꯅ ꯇꯧꯖꯔꯝꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯔꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ ꯃꯈꯣꯏ ꯃꯁꯥ ꯑꯗꯨ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯃꯃꯥꯏ ꯃꯃꯤꯠ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯕꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯏꯇꯅ ꯄꯨꯡꯇꯩ ꯇꯩ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩ ꯀꯩꯗꯧꯈ꯭ꯔꯕ ꯆꯨꯝꯃꯤ ꯉꯔꯥꯡ ꯑꯩ ꯆꯥꯡꯌꯦꯡ ꯇꯧꯈꯤꯕꯅꯤꯀꯣ ꯑꯗꯨꯒ ꯆꯥꯡꯌꯦꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯕ ꯑꯩꯅ ꯂꯩꯔꯤꯕꯁꯤꯗꯤ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯏꯁꯥ ꯑꯁꯤꯗ ꯐꯤ ꯑꯃ ꯁꯦꯠ ꯑꯃꯗꯁꯨ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒ ꯏꯁꯥꯗ ꯇꯩꯔꯤꯕ ꯏꯈꯦꯡ ꯀꯌꯥ ꯑꯁꯤꯅ ꯀꯗꯥꯏꯗꯒꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯇꯩꯔꯤꯕ ꯏꯈꯦꯡꯁꯤꯡ ꯑꯁꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯈꯣꯠꯈꯤꯕ ꯑꯃꯗꯤ ꯄꯥꯏꯗꯤꯒꯤ ꯃꯕꯨꯛꯇ ꯐꯥꯎꯗꯨꯅ ꯂꯦꯡꯈꯤꯕꯗꯣ ꯃꯗꯨꯒꯤ ꯏꯈꯦꯡꯅ ꯃꯁꯥꯁꯤꯡ ꯑꯁꯤ ꯄꯨꯡꯇꯩ ꯇꯩ ꯀꯥꯔꯣꯡ ꯑꯗꯨ ꯇꯥꯏꯕꯪ ꯋꯥꯈꯜ ꯂꯥꯛꯂꯕꯁꯤꯗ ꯃꯊꯟꯇꯗ ꯏꯀꯥꯏꯖꯔꯛꯏ ꯍꯧꯖꯤꯛꯇꯤ ꯃꯥꯏꯀꯩ ꯀꯔꯣꯝꯗ ꯆꯠꯂꯒ ꯃꯌꯨꯝꯗ ꯆꯪꯒꯅꯤ ꯈꯟ ꯉꯥꯏꯍꯥꯛꯇꯤ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯇꯝꯌꯥꯊꯦꯜ ꯈꯨꯜ ꯑꯁꯤꯗꯒꯤꯁꯨ ꯃꯤꯑꯣꯏ ꯑꯃꯗ ꯊꯣꯛꯂꯛꯄ ꯎꯗꯕꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯈꯪꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯒꯅꯤ ꯈꯟ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯇꯥꯏ ꯋꯥꯏꯗ ꯍꯧꯕ
ꯄꯥꯛꯂꯕ ꯄꯥꯡꯈꯣꯛ ꯂꯃꯅ ꯑꯅꯤ ꯑꯍꯨꯝ ꯍꯦꯛꯏ ꯑꯗꯨꯒ ꯃꯁꯥꯗꯨ ꯈꯨꯝꯖꯤꯜꯂꯒ ꯑꯗꯨꯃꯛ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯅꯤꯡꯋꯥꯏ ꯂꯧꯕꯨꯛ ꯂꯩꯕ ꯑꯗꯣꯝꯗ ꯐꯥꯎꯗꯨꯅ ꯑꯗꯨꯃꯛ ꯃꯌꯨꯝ ꯃꯄꯥ ꯌꯧꯅꯕꯒꯤꯗꯃꯛ ꯂꯥꯛꯑꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯁꯨ ꯎꯆꯤꯜꯅꯆꯤꯟ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯅꯤꯡ ꯐꯥꯎꯔꯒ ꯂꯥꯛꯂꯤꯕꯁꯤ ꯇꯁꯦꯡꯅ ꯃꯤꯑꯣꯏ ꯈꯔ ꯑꯃꯗꯤ ꯂꯥꯞꯇꯛꯅ ꯎꯕ ꯌꯥꯎꯔꯤ ꯀꯅꯥꯅꯣ ꯑꯗꯒꯤ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯁꯥꯗ ꯃꯐꯤ ꯁꯣꯡꯕꯇ ꯊꯣꯡꯗꯦ ꯄꯥꯡꯈꯣꯛꯂꯥꯔ ꯀꯔꯤꯅꯣ ꯀꯨꯞꯂꯒ ꯆꯠꯂꯤꯕꯁꯤꯕꯣ ꯃꯁꯛꯁꯤ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦꯅꯤ ꯈꯔ ꯂꯥꯞꯅ ꯎꯈꯤꯕꯅ ꯃꯁꯛ ꯑꯗꯨꯗꯤ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯀꯥꯔꯣꯡ ꯑꯗꯨꯁꯨ ꯄꯟꯊꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯂꯧꯕꯨꯛꯇ ꯊꯣꯛꯂꯛꯄ ꯌꯥꯏ ꯈꯟ ꯄꯔꯞ ꯂꯥꯛꯆꯕꯅ ꯃꯌꯨꯝ ꯃꯄꯥ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯑꯗꯣꯝꯗ ꯐꯥꯎꯖꯤꯜꯂꯛꯂꯒ ꯃꯌꯨꯝ ꯇꯝꯅ ꯄꯔꯞ ꯆꯪꯉꯛꯏ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯀꯟꯅ ꯊꯤꯜꯂꯛꯏ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯤꯝꯂꯥ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯆꯠꯅꯕꯒꯤꯗꯃꯛ ꯄꯣꯠ ꯆꯩ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯃꯃꯥꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯤ ꯀꯥꯔꯣꯡꯅ ꯀꯧꯖꯔꯤꯕꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯇꯥꯗꯅ ꯑꯗꯨꯃꯛ ꯃꯇꯝ ꯈꯖꯤꯛꯇꯗ ꯊꯩꯅꯔꯒ ꯊꯣꯛꯈ꯭ꯔꯤ ꯀꯥꯔꯣꯡ ꯑꯗꯨꯁꯨ ꯐꯅꯌꯥꯝꯅ ꯀꯧꯕ ꯌꯥꯕ ꯀꯧꯔꯕꯁꯨ ꯀꯅꯥꯃꯇ ꯈꯨꯝꯂꯛꯇ꯭ꯔꯕꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯗꯨ ꯂꯥꯛꯂꯝꯒꯤꯔꯣꯏ ꯈꯟ ꯃꯃꯥꯡ ꯊꯣꯡ ꯑꯗꯣꯝꯗꯒꯤ ꯑꯗꯨꯃꯛ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯐꯤ ꯐꯨꯔꯤꯠ ꯆꯈꯥꯏꯔꯕꯒꯤ ꯈꯔ ꯂꯩꯔꯝꯕꯁꯤꯗ ꯃꯍꯥꯛ ꯑꯗꯨꯁꯨ ꯈꯪꯂꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯂꯝꯂꯒ ꯐꯤ ꯌꯣꯝꯂꯒ ꯑꯗꯨꯃꯛ ꯃꯄꯥꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯖꯔꯛꯂꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯍꯥꯛꯁꯨ ꯈꯨꯗꯩ ꯃꯇꯦꯛ ꯑꯃ ꯁꯤꯠꯆꯤꯜꯂꯒ ꯃꯁꯥ ꯑꯗꯨ ꯖꯣꯝ ꯆꯥꯏꯊꯈ꯭ꯔꯤ ꯑꯗꯨꯒ ꯃꯐꯤ ꯑꯁꯦꯡꯕ ꯁꯦꯠ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯄꯥꯝꯇꯪ ꯍꯥꯊꯨ ꯂꯥꯛꯏ ꯃꯄꯥꯝ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯥꯎꯔꯥꯡꯅꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯤꯝꯂꯥꯅ ꯑꯔꯣꯏꯕꯤ ꯊꯥꯗꯅ ꯀꯥꯔꯣꯡ ꯑꯁꯤꯕꯨ ꯐꯖꯅ ꯆꯩꯔꯛꯄꯗꯒꯤ ꯀꯥꯔꯣꯡ ꯑꯗꯨ ꯁꯤꯝꯂꯥꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯋꯥ ꯉꯥꯡꯕ ꯉꯝꯗꯅ ꯑꯗꯨꯃꯛ ꯃꯃꯥꯏ ꯂꯨꯞꯊꯔꯒ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯏ ꯎꯄꯥꯏ ꯂꯩꯇꯦ ꯃꯍꯥꯛꯁꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯁꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯃꯃꯥꯡꯗ ꯆꯥꯡꯌꯦꯡ ꯇꯧꯈꯤꯕꯗꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯤꯝꯂꯥ ꯑꯁꯤꯅ ꯀꯟꯅ ꯌꯥꯈꯤꯗꯕꯗꯒꯤ ꯃꯈꯥ ꯆꯠꯊꯅ ꯇꯧꯕꯗꯣ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯃꯍꯥꯛꯅ ꯇꯧꯔꯝꯕꯁꯤꯗ ꯁꯤꯝꯂꯥ ꯑꯗꯨ ꯃꯅꯥ ꯄꯥꯏꯕ ꯌꯥꯗꯈꯩ ꯑꯗꯨꯃꯛ ꯁꯥꯎꯈ꯭ꯔꯤ ꯀꯥꯔꯣꯡ ꯑꯗꯨ ꯃꯊꯟꯇ ꯍꯧꯖꯤꯛꯇꯤ ꯃꯌꯨꯝꯗ ꯂꯩꯖꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯊꯥꯏꯃꯩ ꯑꯃꯗꯤ ꯈꯨꯂꯥꯛꯄꯤ ꯈꯨꯟꯖꯥ ꯈꯔ ꯑꯃꯒ ꯑꯗꯨꯃꯛ ꯀꯥꯔꯣꯡꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯑꯝꯃꯤ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯀꯥꯔꯣꯡꯅ ꯅꯨꯡꯁꯨ ꯅꯨꯡꯖꯥꯅꯔꯒ ꯐꯝꯃꯒ ꯂꯩꯔꯝꯂꯤꯕꯗꯣ ꯃꯈꯣꯏ ꯃꯌꯥꯝꯅ ꯎꯔꯤ ꯈꯨꯂꯥꯛꯄꯤ ꯍꯣꯏꯅ ꯂꯥꯛꯂꯤꯕꯁꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯣ ꯀꯥꯔꯣꯡꯒ ꯇꯥꯟꯅꯔꯒ ꯀꯔꯤꯅ ꯐꯒꯗꯒꯦ ꯍꯥꯏꯕꯗꯣ ꯈꯟꯅꯔꯒꯅꯤ ꯈꯟ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯥꯔꯣꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯃꯕꯨꯛꯅꯤꯡꯗ ꯐꯥꯎꯖꯔꯛꯂꯝꯃꯤ ꯈꯨꯂꯥꯛꯄꯤꯅ ꯀꯥꯔꯣꯡ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯗꯤ ꯁꯤꯝꯂꯥꯗꯁꯨ ꯅꯆꯥꯅꯨꯄꯤ ꯑꯄꯤꯛꯄꯗꯨꯒ ꯉꯁꯥꯏ ꯉꯟꯇꯥꯅ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯕꯅꯤ ꯃꯈꯣꯏꯕꯨ ꯂꯩꯇꯕ꯭ꯔꯅꯤ ꯉꯥꯏꯈꯣ ꯅꯪꯒꯤꯁꯤ ꯈꯟꯅ ꯆꯩꯅꯕꯒ ꯌꯥꯎꯕ꯭ꯔꯥ ꯊꯥꯏꯃꯩꯅ ꯑꯃꯨꯛ ꯑꯗꯨ ꯀꯥꯔꯣꯡ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯁꯤꯗ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤꯔ ꯄꯣꯠꯆꯩ ꯀꯌꯥ ꯆꯈꯥꯏꯔꯒ ꯂꯩꯔꯤꯕꯁꯤ ꯑꯁꯨꯝꯅ ꯇꯧꯕ ꯐꯠꯇꯦꯅꯦꯍꯦ ꯅꯪꯕꯣ ꯅꯍꯥꯛꯅ ꯐꯅ ꯂꯥꯏ ꯈꯣꯏꯔꯝꯂꯕꯁꯨ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯊꯣꯡꯒꯥꯜꯒꯤ ꯋꯥꯡꯃꯗ ꯂꯪꯊꯣꯛꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯆꯠꯂꯣ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯦ ꯍꯥꯏꯔꯒ ꯊꯣꯡꯒꯥꯜ ꯋꯥꯡꯃꯗ ꯂꯪꯊꯣꯛꯂꯨꯁꯨ ꯆꯠꯂꯨ ꯀꯥꯔꯣꯡ ꯑꯗꯨꯗꯤ ꯋꯥ ꯉꯥꯡꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯥꯔꯣꯡ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯈꯣꯏ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯌꯦꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯈꯨꯂꯥꯛꯄꯤ ꯏꯆꯦ ꯊꯥꯏꯃꯩ ꯅꯈꯣꯏ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕꯁꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯋꯥ ꯍꯥꯏꯅꯤꯡꯕꯗꯣ ꯍꯦꯛꯇꯃꯛ ꯁꯤꯡꯅꯗꯅ ꯍꯥꯏꯕꯗꯣ ꯈꯨꯂꯥꯛꯄꯤ ꯑꯃꯗꯤ ꯊꯥꯏꯃꯩ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯊꯣꯛꯈꯤꯕ ꯀꯕꯣꯛ ꯀꯌꯥ ꯑꯃ ꯂꯥꯛꯈꯤꯕꯗꯣ ꯃꯗꯨꯒꯤ ꯃꯔꯝꯗ ꯆꯤꯊꯗꯅ ꯂꯣꯏꯅꯃꯛ ꯇꯝꯃꯤ ꯀꯥꯔꯣꯡ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯗꯣ ꯃꯁꯥꯅ ꯂꯣꯏꯅꯃꯛ ꯈꯪꯖꯔꯛꯂꯤ ꯑꯗꯨꯛ ꯁꯥꯊꯤꯅ ꯋꯥꯌꯣꯡ ꯆꯥꯗꯕ ꯊꯕꯛ ꯑꯗꯣ ꯃꯍꯥꯛꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯊꯥꯖꯔꯨꯗꯕꯅꯤ ꯑꯗꯨꯕꯨ ꯁꯤꯝꯕꯥꯜ ꯂꯥꯡꯅ ꯃꯍꯥꯛꯅ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯕ ꯉꯝꯖꯔꯝꯗꯦ ꯋꯥ ꯊꯩꯗꯣꯛꯂꯒ ꯑꯗꯨꯃꯛ ꯂꯝꯂꯛꯀꯤ ꯁꯥ ꯑꯣꯏꯔꯝꯒꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯅꯣꯡ ꯐꯥꯗꯣꯛ ꯆꯥꯛꯇꯥꯕ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯈꯤꯔꯝꯃꯤ ꯀꯥꯔꯣꯡꯒ ꯋꯥ ꯈꯟꯅꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯃꯆꯪ ꯑꯣꯏꯕ ꯑꯃꯠꯇꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯗꯤ ꯔꯥꯏ ꯇꯥꯕ ꯉꯝꯈꯤꯗꯦ ꯑꯗꯨꯅ ꯈꯨꯂꯥꯛꯄꯤ ꯑꯃꯗꯤ ꯊꯥꯏꯃꯩ ꯃꯈꯣꯏ ꯃꯤꯌꯥꯝ ꯑꯗꯨ ꯈꯨꯂꯥꯛꯄꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯟꯈ꯭ꯔꯤ ꯀꯥꯔꯣꯡ ꯑꯗꯨꯁꯨ ꯃꯀꯣꯛ ꯑꯗꯨ ꯉꯥꯎꯔꯤ ꯅꯤꯡꯕ ꯀꯥꯏꯔꯕ ꯃꯍꯥꯛ ꯑꯗꯨ ꯃꯌꯨꯝ ꯇꯝꯅ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯃꯁꯥ ꯑꯗꯨ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯂꯣꯡ ꯍꯤꯞꯄꯤ ꯑꯁꯨꯝꯅ ꯍꯤꯞꯂꯝꯕꯗꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝꯁꯤꯗ ꯑꯗꯨꯃꯛ ꯃꯁꯥ ꯑꯗꯨ ꯈꯪꯍꯧꯗꯅ ꯇꯨꯝꯊꯈ꯭ꯔꯤ ꯍꯦꯛ ꯇꯨꯝꯊꯕꯒ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟ ꯆꯥ ꯑꯃꯈꯛ ꯃꯪꯂꯛꯂꯝꯃꯤ ꯃꯪ ꯑꯁꯤꯗ ꯃꯪꯂꯤꯕꯁꯤ ꯃꯁꯥ ꯑꯁꯤ ꯀꯕꯣꯀꯩ ꯑꯃꯨꯕ ꯑꯗꯨ ꯑꯣꯜꯂꯒ ꯂꯩꯔꯕꯣꯏꯗ ꯑꯗꯨꯃꯛ ꯅꯤꯡꯉꯤ
Mamin asida masin marang oi taibang miyoi ba tamthi tamthiraba kaya su pareng chanu urai thangna mi kutta masado humangkang marang langlaga phuk laung hawalai ta sian namak mahak asi mahak nangarang sangyeng tawkhibadona maram oi masa asida kabu kai onbagi mahayado laisinduna adumang laikhri kariu matam nasu hektamak olakani matang matam naiba hayado oiroi adubu karong masimakti khangjabanati sangeng adu tawraga amung olakani masi khaktani mahangna khanjari basi adubu haujik tumlamadagi hawgolakpa matama sida makhut masado taibang miyoi bagi nataba sabuk ngabuk amagum matu jom laungna somaga layama sida masado afinga fai oi mapal tamna senthor I aduga nungsagi mangalada yengjari karino aigi sasida tawriba sidi kabu kayado amuk sapungla kadorina sidi kamdawni sidi loisinbagi mahayadodi atop lairik amada soidani yaurambani aina sanging adu tawro matung sanging adu mafam sana loisinba amasu sanglibani adubu ai loisinmamakti loisin khidribani karino mapu mahakai nongdam kholasibu aina khanjaribasiga aduga aina kabokai ola matung taibung wakhal masik amatasu phawba ngamdribasiga kari thau pangtuk ngamgudribano aina tawribasi fanaba sillaga fatnaba taba soiduna oiragani sago thauba laigi makutta khunjami yam tumdringai aigi khaya nungda tumbra ani asigi manungda soidri asi haiduna karong makhut matu jom launa lairambado laima edu da pop pharaga upai leitena capture lami